ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯔꯣꯏ ꯌꯣꯟꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯌꯨꯝꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯅꯥꯎꯕꯨ ꯀꯧꯔꯛꯏ꯫ ꯇꯣꯝꯊꯤꯟ! ꯇꯣꯝꯊꯤꯟ! ꯇꯣꯝꯊꯤꯟ ꯃꯅꯤꯡꯗꯒꯤ ꯃꯌꯥ ꯑꯗꯨ ꯎꯠꯅ ꯇꯛ ꯇꯛꯇꯨꯅ ꯄꯨꯡꯃꯨ ꯃꯨꯕ ꯃꯈꯩ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯍꯥꯎ ꯀꯩ ꯍꯥꯏꯒꯦ? ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯃꯌꯥꯀꯥꯁꯦ ꯏ ꯂꯣꯏꯅ ꯊꯣꯛꯄ ꯇꯥꯔꯤꯅꯤ ꯅꯪꯕꯣ꯫ ꯅꯪꯅꯗꯤ ꯌꯥ ꯁꯦꯡꯅꯅꯕ ꯂꯩꯕꯤꯕ꯭ꯔꯣ? ꯂꯩꯗ꯭ꯔꯕꯅꯤꯅ ꯌꯥꯊꯤ ꯉꯥꯛꯇ ꯉꯥꯏꯔꯦ, ꯑꯗꯨꯒꯤ ꯎꯠꯁꯤꯅ ꯂꯪꯅꯅꯕ ꯇꯛꯏꯕ, ꯈꯪꯉꯕ? ꯍꯣ ꯇꯛꯎ ꯇꯛꯎ ꯇꯛꯎ, ꯌꯥꯝ ꯂꯪꯉꯅꯤ ꯇꯛꯎ꯫ ꯂꯪꯉꯤꯅ ꯇꯨ꯫ ꯇꯣꯝꯊꯤꯟꯅ ꯃꯌꯥ ꯑꯗꯨ ꯃꯌꯥꯝꯕꯗ ꯎꯠꯂꯤ꯫ ꯂꯣꯌꯨꯝꯕꯅ ꯑꯣ ꯂꯪꯉꯦ ꯂꯪꯉꯦ, ꯌꯥꯝ ꯂꯪꯉꯦ, ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯦ, ꯅꯪꯅ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥ ꯂꯪꯕ꯫ ꯇꯣꯝꯊꯤꯟ ꯏꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯖꯩ, ꯀꯦꯖꯩ꯫ ꯑꯗꯨꯒꯤ ꯋꯥ ꯑꯃ ꯂꯣꯌꯨꯝꯕꯗꯗꯤ ꯂꯩꯇ꯭ꯔꯦ, ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯤ ꯃꯆꯤꯜ ꯃꯅꯥꯎ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯄꯨꯝꯅꯃꯛ ꯂꯣꯌꯨꯝꯕꯅ ꯄꯨꯔꯤ꯫ ꯑꯣꯏ ꯑꯩꯅꯦ ꯂꯧꯕꯨꯛ ꯆꯠꯂꯨꯒꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯃꯤꯠ ꯂꯩꯈꯠꯂꯛꯂꯕ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯕꯅꯤꯅꯦ, ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯂꯒ ꯊꯤꯜꯂꯛꯎꯀꯣ꯫ ꯇꯣꯝꯊꯤꯟ ꯃꯇꯤꯟ ꯑꯗꯨ ꯄꯤꯠ ꯂꯥꯎꯅ ꯁꯤꯠꯂꯤ ꯑꯗꯨꯒ ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯉꯝꯃꯔꯣꯏ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯆꯥꯛ ꯀꯥꯏꯅ꯫ ꯍꯣꯏ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡ ꯂꯩꯔꯗꯤ ꯍꯣꯔꯦꯟꯗꯤ ꯀꯔꯤ ꯆꯥꯗꯣꯔꯤꯒꯦ ꯍꯥ? ꯑꯩ ꯊꯣꯡꯒꯦꯅꯦ, ꯅꯪ ꯑꯩꯅ ꯇꯧꯔꯤꯁꯤ ꯇꯧꯒꯦꯔꯣ? ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ, ꯄꯨꯔꯛꯑꯒꯦ ꯑꯗꯨꯝ꯫ ꯏꯟꯖꯥꯡꯗꯤꯅꯦ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯊꯣꯡꯉꯣꯀꯣ꯫ ꯂꯣꯌꯨꯝꯕ ꯇꯣꯝꯊꯤꯟꯗ ꯏꯟꯁꯥꯡ ꯏꯟꯁꯤꯜꯂꯝꯂꯒ ꯊꯨꯅ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯩꯉꯣꯟꯗꯒ ꯏꯟꯁꯤꯜꯂꯝꯃꯦ, ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯟꯒꯦꯕ꯫ ꯇꯣꯝꯊꯤꯟ ꯎꯄꯥꯏ ꯂꯩꯇ ꯂꯩꯍꯧꯏ꯫ ꯂꯣꯌꯨꯝꯕ ꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯨꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯄꯣꯗꯨꯅ ꯊꯦꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯇꯥ ꯃꯨꯕꯤ, ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯁꯤꯕꯣ? ꯃꯨꯕꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯦ ꯀꯞꯄꯅ ꯌꯥꯗ꯭ꯔꯦ, ꯅꯇꯩꯃꯁꯨ ꯏꯁꯧ ꯂꯥꯡꯕꯅ, ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯅꯥ ꯂꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ, ꯅꯤꯡꯉꯥꯏ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯀꯥꯏꯗꯩ ꯐꯔꯅꯤ, ꯇꯥ ꯃꯨꯕꯤ ꯍꯥꯏꯔꯦ ꯂꯧꯈꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯇꯩꯃ ꯍꯥꯏꯔꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯆꯤꯟ ꯀꯟꯕꯗ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯅ ꯄꯣꯛꯄ ꯃꯆꯥꯕꯨ꯫ ꯃꯨꯕꯤ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯅꯇꯩꯃ ꯇꯥꯖꯅꯤ, ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦꯀꯣ, ꯅꯇꯩꯃꯅ ꯇꯥꯔꯗꯤ ꯆꯥꯕꯤꯈꯤꯖꯅꯤ꯫ ꯃꯨꯕꯤ ꯑꯉꯥꯡ ꯑꯗꯨ ꯊꯥꯏ ꯑꯗꯨꯒ ꯑꯣ ꯇꯣ ꯍꯥꯏ ꯅꯨꯄꯤ, ꯑꯉꯥꯡꯁꯦ ꯂꯧꯔꯨ ꯂꯥꯛꯑꯣꯅꯦꯍꯦ, ꯑꯩ ꯊꯦꯡꯉꯦꯅꯦ꯫ ꯁꯈꯤ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯌꯥꯏꯃ ꯑꯗꯨ ꯑꯃꯨꯛ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯦꯜꯂꯦ, ꯄꯨꯡ ꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ, ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯑꯗꯨ ꯆꯥꯒꯦꯒ ꯑꯗꯥ ꯊꯛꯀꯦꯒ ꯑꯩ ꯀꯣꯛꯀꯥꯁꯦ ꯉꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯍꯥꯏ ꯅꯪꯕꯨ ꯏꯁꯧ ꯂꯥꯡꯂꯒ ꯐꯒꯗ꯭ꯔꯅꯦ, ꯑꯔꯩꯕ ꯀꯔꯤꯅꯣ ꯈꯔ ꯀꯣꯛ ꯄꯤꯖꯧ ꯌꯥꯗ꯭ꯔꯣ? ꯍꯣ ꯑꯃꯠꯇꯗꯤ ꯂꯩꯇꯅ ꯀꯔꯤ ꯄꯤꯖꯧ ꯍꯥꯏꯔꯤꯅꯣ? ꯄꯤꯖꯕ ꯌꯥꯕ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯅꯠꯇꯦ꯫ ꯃꯨꯕꯤ ꯂꯣꯌꯨꯝꯕꯁꯨ ꯂꯩꯕ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯐꯖꯗꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯀꯣꯊꯣꯔꯛꯇꯨꯅ ꯉꯥꯡꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅꯦ ꯍꯣꯔꯦꯟꯂ ꯀꯩꯅꯣ ꯂꯩꯔꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯕꯤ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤ꯫ ꯁꯈꯤ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯔꯛꯑꯅꯤ, ꯂꯩꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯃꯒꯦ, ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯂꯩꯔꯛꯄ ꯅꯠꯇꯦ꯫ ꯁꯈꯤ ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯃꯥꯅ ꯇꯧꯔꯤꯕꯕꯨ, ꯃꯆꯥꯅ ꯑꯣꯄꯥꯔ ꯑꯃ ꯄꯣꯛꯁꯜꯂꯦ, ꯑꯩꯅ ꯄꯣꯛꯑꯒꯨꯝꯁꯤ ꯍꯥꯏꯕꯗꯅ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯤ, ꯈꯔ ꯌꯥꯝꯅ ꯄꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯄꯪꯄꯣꯛꯇ ꯄꯣꯛꯍꯜꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯤꯖꯕ ꯅꯠꯇꯦ꯫ ꯁꯈꯤ ꯂꯣꯌꯨꯝꯕꯗ ꯋꯥꯀꯠꯂꯤ꯫ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯇꯥꯏ, ꯃꯀꯣꯛꯇꯤ ꯉꯥꯎꯔꯕꯅꯤ ꯃꯥ ꯁꯈꯤꯒꯤ ꯋꯥꯀꯠ ꯑꯁꯤꯗ꯫ ꯃꯨꯕꯤ ꯐꯨꯔꯤꯠ ꯑꯗꯨ ꯇꯥꯈꯠꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯂꯩꯔꯛꯀꯦ ꯍꯥꯏꯗꯤ ꯂꯩꯔꯛꯀꯦ, ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯣꯌꯨꯝꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯂꯣꯌꯨꯝꯕ ꯃꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯕ, ꯇꯁꯦꯡꯅ ꯃꯥ ꯃꯀꯣꯛ ꯉꯥꯎꯔꯕꯅꯤ꯫ ꯂꯣꯌꯨꯝꯕꯅ ꯁꯈꯤꯗ ꯏꯇꯩꯃ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯂꯩꯗꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯟꯅ ꯄꯨꯈꯝ ꯑꯗꯨ ꯂꯪꯊꯣꯔꯛꯏ꯫ ꯁꯈꯤ ꯁꯥꯎꯅ ꯍꯥꯏ ꯑꯣꯜꯂꯈꯥꯏꯒꯤ ꯃꯆꯥ, ꯂꯩꯔꯝꯃꯨ ꯅꯪꯇ꯫ ꯁꯈꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯨꯏ꯫ ꯑꯉꯥꯡ ꯑꯗꯨ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯃꯈꯣꯜ ꯑꯗꯨ ꯐꯅ ꯂꯥꯞꯂ ꯐꯥꯎꯕꯗ ꯇꯥꯏ꯫ ꯂꯣꯌꯨꯝꯕꯅ ꯃꯨꯕꯤꯗ ꯇꯥ ꯃꯨꯕꯤ, ꯑꯉꯥꯡ ꯑꯁꯤ ꯐꯨꯕꯤꯈ꯭ꯔ ꯃꯥꯜꯂꯤ, ꯑꯝꯇ ꯈꯥꯝꯕꯤꯔꯨ ꯆꯣꯕ꯫ ꯃꯨꯕꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯂꯥꯎ ꯇꯥꯔꯨꯅꯨ, ꯃꯁꯦ ꯃꯍꯧꯁꯥꯅꯤ, ꯉꯁꯤꯅꯅꯦ ꯃꯥꯒꯤ ꯇꯔꯟ ꯇꯥꯗꯧꯔꯤꯅꯤ, ꯂꯥꯛꯑꯣ
ꯆꯠꯇꯨꯝ ꯆꯠꯁꯤꯜꯂꯣ ꯂꯣꯌꯨꯝꯕ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯗ ꯑꯉꯥꯡ ꯐꯨꯕꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯔꯟ ꯇꯥꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯑꯉꯥꯡꯅ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯕꯅꯤ나 ꯅꯣꯡꯃꯅ ꯑꯃꯅ ꯑꯗꯨꯝ ꯀꯞꯂꯕꯅꯤꯅ ꯃꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯛꯂꯤꯕ ꯑꯗꯣ ꯁꯤꯟꯗꯅ ꯐꯨꯔꯦꯗꯅ ꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯂꯣꯌꯨꯝꯕ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨ ꯇꯥꯗ ꯀꯩꯒꯤꯅꯣ ꯑꯉꯥꯡꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯛꯏꯁꯤꯕꯣ ꯍꯥꯏ ꯄꯣꯛꯇ ꯌꯥꯗꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯄꯣꯛꯄꯤꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯃꯁꯤꯡ ꯁꯨꯝ ꯍꯟꯊꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤ ꯃꯨꯠꯈꯤꯕ ꯇꯥꯔꯦꯅꯦ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨ ꯑꯗꯨꯒꯅꯦ ꯑꯉꯝꯕ ꯃꯈꯩ ꯑꯉꯥꯡ ꯄꯣꯛꯎ ꯀꯩꯅꯣ ꯑꯁ ꯀꯥꯏꯗꯦ ꯑꯩꯗꯤ ꯊꯤꯔꯁꯨꯅꯦ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯑꯦ ꯇꯥꯗ ꯑꯩꯈꯣꯏꯗ ꯉꯥꯛꯇꯪ ꯂꯩꯕ ꯐꯥꯎꯕꯗ ꯀꯣꯛ ꯉꯥꯎꯗꯅ ꯋꯥꯟꯊꯒꯦ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯄꯣꯛꯄ ꯀꯥꯏꯅ ꯑꯗꯨꯏ ꯋꯥꯗꯨꯃ ꯗꯥꯏ ꯂꯩꯇꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯅ ꯂꯕꯨꯛ ꯌꯧꯕꯁꯨ ꯈꯪꯍꯧꯗꯦ ꯂꯕꯨꯛ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯡꯃꯨ ꯃꯨꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯨꯕꯤꯅ ꯑꯁ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯔꯣꯏ ꯑꯃꯠꯇ ꯐꯪꯗꯕ ꯇꯥꯔꯦꯅꯦ ꯁꯤꯗꯤ ꯏꯁ ꯂꯥꯎ ꯃꯤꯅ ꯂꯣꯏꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯑꯅꯤ ꯑꯗꯨ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯅꯤꯡꯁꯨ ꯌꯥꯎꯔꯤ ꯃꯨꯕꯤꯅ ꯆꯅꯤꯡꯗ ꯆꯅꯤꯡ ꯏꯕꯦꯝꯃ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯅꯤꯡ ꯇꯞꯅ ꯗꯥꯗꯥ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯨꯕꯤ ꯆꯅꯤꯡꯒꯤ ꯊꯔꯣꯏ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯁ ꯁꯤꯗꯤ ꯐꯅꯕꯨ ꯌꯥꯝꯃꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯥꯕ ꯌꯥꯔꯅꯤ ꯃꯁꯤꯒꯤ ꯂꯣꯌꯨꯝꯕ ꯍꯥꯏꯕ ꯑꯉꯥꯡꯁꯤꯗ ꯉꯥꯏꯅꯕꯗ ꯊꯦꯡꯂꯤꯕꯅꯤ ꯃꯥꯒꯤꯁꯨ ꯃꯤ ꯂꯩꯖꯗꯕꯅꯤꯅ ꯄꯥꯛꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯈꯨꯜꯂꯨ ꯑꯩꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏꯗ ꯈꯨꯜꯂꯨꯈꯤꯒꯦ ꯃꯨꯕꯤ ꯂꯣꯌꯨꯝꯕꯗ ꯊꯪꯖꯤꯜꯂꯤ ꯂꯣꯌꯨꯝꯕ ꯃꯨꯕꯤꯗ ꯃꯉꯛ ꯏꯟꯗꯨꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯃꯥꯟꯅꯅꯕ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯆꯅꯤꯡ ꯃꯥꯗꯤ ꯃꯍꯧꯁꯥꯅ ꯃꯤ ꯈꯔꯁꯨ ꯀꯣꯏꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯅꯤꯡ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯄꯥꯛꯅ ꯅꯛꯁꯟꯕꯁꯨ ꯉꯝꯖꯗꯦ ꯃꯨꯕꯤ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯣꯌꯨꯝꯕꯅ ꯗꯥꯗꯥ ꯀꯌꯥꯝ ꯌꯣꯜꯂꯝꯃꯦ ꯃꯨꯕꯤ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ ꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯤ ꯃꯃꯥꯡꯗ ꯁꯨꯅꯤꯡꯗꯕ ꯇꯥꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯕꯣ ꯁꯦ ꯈꯨꯜꯂꯨ ꯃꯤꯅ ꯍꯦꯟꯈ꯭ꯔꯅꯤ ꯑꯅꯤꯗꯨ ꯀꯟꯅ ꯈꯨꯜꯂꯛꯏ ꯐꯅ ꯌꯥꯝꯅꯗꯤ ꯈꯨꯜꯂꯦ ꯅꯨꯡꯁꯥꯁꯨ ꯂꯩꯈꯠꯂꯛꯄ ꯑꯗꯨꯗ ꯃꯨꯕꯤꯅ ꯂꯣꯌꯨꯝꯕ ꯀꯥꯔꯁꯤꯔꯥ ꯅꯨꯡꯁꯥꯁꯤꯁꯨ ꯐꯅ ꯁꯥꯒꯠꯂꯛꯏ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯉꯔꯥꯡꯁꯨꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯈꯤꯕꯗꯒꯤ ꯄꯨꯛꯀ ꯑꯃꯠꯇ ꯊꯟꯅ ꯆꯥꯔꯛꯇꯦ ꯇꯥꯃꯨꯕꯤ ꯀꯥꯔꯒꯨꯝꯁꯦ ꯑꯩ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯈꯔ ꯂꯩꯍꯧꯔꯤꯌꯦ ꯊꯔꯣꯏꯁꯨ ꯐꯅ ꯌꯥꯝꯅ ꯇꯥꯔꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯃꯠꯇ ꯇꯥꯔꯝꯗꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯣꯡꯗꯝ ꯅꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯨꯕꯤ ꯀꯥꯔꯣꯏꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯀꯝꯗꯧꯕ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕꯗꯤ ꯉꯝꯃꯣꯏ ꯂꯩꯍꯧꯒꯦ ꯍꯥꯏꯔꯁꯨ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯂꯣꯌꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯗ ꯆꯥꯛ ꯄꯨꯔꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯃꯥꯏ ꯄꯨꯖꯔꯛꯑꯅꯤ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯨꯕꯤꯅꯦ ꯍꯦꯛ ꯇꯥꯏ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏꯗꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯦ ꯃꯨꯕꯤ ꯆꯅꯤꯡ ꯈꯣꯏꯔꯣꯝꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯆꯅꯤꯡ ꯅꯈꯣꯏꯗꯤ ꯀꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯨꯈꯤꯅ ꯆꯅꯤꯡ ꯇꯥꯃꯨꯕꯤꯅ ꯀꯧꯔꯤꯌꯦ ꯆꯅꯤꯡ ꯃꯨꯕꯤ ꯈꯣꯏ ꯇꯥꯅꯅꯕ ꯇꯥꯗꯥ ꯑꯩꯈꯣꯏꯗꯤ ꯀꯥꯔꯔꯣꯏꯌꯦ ꯆꯥꯛ ꯄꯨꯔꯛꯑꯦ ꯃꯨꯕꯤ ꯂꯣꯌꯨꯝꯕꯗ ꯂꯣꯌꯨꯝꯕ ꯃꯣꯏꯁꯨ ꯄꯨꯔꯛꯑꯦ ꯍꯥꯏꯅꯤꯍꯦ ꯃꯨꯕꯤ ꯍꯔꯥꯎꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯇꯥꯗꯥ ꯐꯔꯦꯗ ꯃꯣꯏꯗꯤ ꯑꯍꯥꯎꯕ ꯄꯨꯔꯛꯑꯝꯒꯅꯤ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯦ ꯇꯣꯝꯊꯤꯟꯅ ꯄꯨꯔꯛꯂꯝꯒꯗꯧꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯈꯪꯏ ꯃꯥꯅꯁꯨ ꯀꯔꯤꯃꯠꯇ ꯄꯤꯔꯝꯕ ꯅꯠꯇꯦ ꯂꯣꯌꯨꯝꯕ ꯃꯊꯥ ꯁꯥꯅ ꯑꯁ ꯀꯩꯗꯧ ꯍꯥꯏꯔꯨꯏꯅꯣ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯅꯥꯇꯩ ꯆꯥꯗ꯭ꯔꯒ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯇꯣꯝꯊꯤꯜ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯁ ꯀꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣꯅꯦ ꯑꯁꯨꯛ ꯂꯥꯞꯅꯕꯨ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯄ ꯍꯧꯅꯗꯦꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯥꯏꯁꯤꯗꯤꯕ ꯇꯣꯝꯊꯤꯟ ꯉꯥꯡꯗꯨꯅ ꯂꯥꯛꯏ ꯃꯌꯥꯝꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ ꯑꯥꯗ ꯂꯩꯔꯦꯅꯦ ꯑꯁ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏꯗ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯊꯅꯝꯃꯒꯦ ꯇꯣꯝꯊꯤꯟꯅ ꯆꯥꯛ ꯑꯗꯨ ꯊꯝꯗꯨꯅ ꯍꯣ ꯇꯥꯆꯧ ꯆꯥꯛ ꯄꯨꯔꯛꯑꯦ ꯂꯥꯛꯑꯣ ꯂꯣꯌꯨꯝꯕ ꯃꯨꯕꯤꯗ ꯇꯥꯃꯨꯕꯤ ꯇꯣꯝꯊꯤꯟ ꯂꯥꯛꯑ ꯃꯥꯜꯂꯦ ꯂꯥꯛꯑꯣꯍꯦ ꯂꯣꯌꯨꯝꯕ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯑꯣ ꯂꯥꯛꯑꯦ
Mubi Chaning khoida. Chaning, lao lao, chak chau rasi. Laisabina nungsa marakta yamna kuina laiganu. Musan kidana ne, nupa phangaroi. Aisu nungsa marakta laiman badagi musin kribani. Mubi ngang duna lai, Mukhina. Chaning, lao, moiga puna chahuru rasi. Wahasuwari. Anido sumatung inarai, Tomthinna. Kaide nupi anino asina. Masaka su fazaini hai. Masina nidana. Aikoi ta jauna labukta chatningi sidi. Khangnidana ngasidi. Tomthin loyumbada chaningda yenglaga michi ama thakachili. Loyumba adom bahap tai. Tumilai wangangna khopak chani. Mubina Tomthinda. Tomthin. Kari injang no ni inaw na thongbadi haurumgani da. Chaning, la nakhut hamto. Aikoi Tomthin na thonglakpase mahau yengminarasi. Tomthin na sun pikna. Hauramani chau. Loyumba matha sabana loire Chaning khoisu magi chak adu lauthoknarai. Mubi Chaninggi ensang adu yengduna. Chaning, kari injang no nangina. Chaninggi morok tangkhaiga ngasang aduga thongba adu ubada Mubina. Ba, haurani he Chaning nangi sidia. Aikoi gi so hauni da. Loyumba ensang adu hangtokpa talle. Mubi chak adu tengkot ama paiduna. Loyumba, hangto, chare silame. Mukhigi ensang adu amuk yengduna. Mukhiya, nangi na karino? Tada, aigidi soijin ironbani, ahauba nadeda. Is, hauni, manam nungsi. Loyumba ensang adu tanna hangtoi. Mubi, Loyumba ising marak aduda saugri mana ama ani tauba adu ubada. Kaino sidia? Loyumba khumde nontaduna lei. Mubi noksine aduga. Loyumba di mahusana mahi khara chajabani. Aduna ni mana masak fajarise. Natrani Loyumba. Loyumba upai laita noi aduga. Ai mahi khara pamba. Tomthin tumina noi aduga tapna. Pambani. Chau. Loyumba na Tomthinda lona khujin siklai. Mubi Chaninggi nga thongba adu tap lawi aduga haithaduna. Aidi mahi kaya pamde. Aduna ne, naha noidi chau indri sengnanaba. Asi haiduna Mubina chak adu chakhom chakre. Tomthin Mubida yengduna matin yotli. Loyumba ensang adu haithaduna chaba ngamdre. Masagi mahi adu upai leita haithai. Loyumba na ensang adu totuna chakhom ama hupi aduga. Loyumba mamai adu sui. Chaningdo Loyumba ikaire haiba khangi. Loyumba chak adu tumina amuk chare. Chaningna. Ta Loyumba, aikhoigi insang su khara chawo. Asi haiduna insang ani adu insilai. Loyumba na. Yanida, aikhoigi se dum chage. Mubi chakhom aduga. Chau. Kadai, Mukhiya, nangi insang adu amuk mahau yenge. Mubi Mukhigi ironbado amuk lauthaduna chai. Sisu hawini he. Ngari ahauba oira male. Mubi miga ude mayumdaga chaba phangdre kit namduna chai. Ani dusu tumin chane. Mubi Loyumbada. Loyumba. Se. Morok tangkhaya sigane yom duna chau. Aikoi su thaina. Naha oiri kanda yam chare. Chau. Loyumba khumde upai laita Mubina khantorakpa morok mayam adu chai. Sabana loire ma adubu laisabi anigi mamangduda haibasu ngamdre. Chaningna Loyumba gi insang adu chage haina lamge tawi Loyumba pakhatna. Charuranu. Kaujeng ama chungsankre. Chaning paramba insang adu adum thamkre chadre. Mukhi hairakliba adu khangi. Mukhina. Takrabani aisu uhawi. Ichanna chaninga kansida kaujeng nangsu phatkidre he. Tasengna insang adu di ngari yaudana isinga thunga saugriga thonglakpa aduda ikaiduna tauribani. Mayam chak adu chaba loire Loyumba Tomthinda. Tomthin, se, siburaga nangaramu. Tomthin, tauge yauna Mubida. Tacho, injang haubra. Loyumba noe aduga. Hawi. Hauramni. Tomthin, Mubida amuk onsinduna. Ta Mubi, mathangdi aikhoisu machu taiba thongakanida. Aduga iche khoisu pizage. Ngasigi insangda kaujeng changsinkribada yam pharabani. Mukhi khangduna noi. Tacho, adudi ai chalage ko.
ꯆꯠꯂꯣ ꯆꯠꯂꯣ ꯆꯅꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯃꯤꯡ ꯈꯪꯗꯕꯤ ꯃꯁꯛ ꯐꯖꯕꯤ ꯆꯠꯂꯒꯦꯀꯣ ꯆꯅꯤꯡ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯇꯣꯝꯊꯤꯟ ꯈꯥꯎ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯆꯅꯤꯡ ꯈꯣꯏꯒ ꯂꯣꯌꯨꯝꯕ ꯈꯣꯏꯒ ꯂꯩꯀꯥꯏ ꯑꯃ ꯑꯅꯤ ꯂꯥꯞꯅꯩ ꯑꯃꯅ ꯈꯨꯜꯒꯤ ꯑꯍꯧꯕꯗꯅꯤ ꯑꯗꯨꯒ ꯆꯅꯤꯡ ꯈꯣꯏꯒꯤꯅ ꯑꯔꯣꯏꯕꯗꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯛ ꯃꯁꯥꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡꯗ ꯊꯔꯣꯏ ꯈꯨꯟꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯃꯨꯈꯤꯅ ꯇꯥ ꯂꯣꯌꯨꯝꯕ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅꯤ ꯑꯣ ꯃꯨꯕꯤꯅ ꯏꯕꯦꯝꯃ ꯇꯥꯗ ꯅꯈꯣꯏꯗ ꯀꯔꯤꯅꯣꯃꯇ ꯍꯪꯒꯦ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ ꯆꯅꯤꯡꯅ ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ ꯇꯥꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯏꯕꯦꯝꯃ ꯈꯣꯏꯅ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔꯒ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯤꯕꯁꯤꯕꯨ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯅꯣꯛꯂꯛꯏ ꯃꯨꯈꯤꯅ ꯇꯥꯗ ꯂꯩꯁꯥꯕꯤꯅ ꯊꯔꯣꯏ ꯈꯨꯟꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯆꯅꯤꯡꯅ ꯑꯃꯨꯛ ꯑꯗꯣ ꯇꯥꯗ ꯈꯣꯏꯁꯨ ꯄꯥꯈꯪ ꯅꯠꯇꯕ꯭ꯔꯣ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯈꯨꯝꯗꯦ ꯃꯨꯕꯤꯅ ꯑꯦ ꯃꯥꯅꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯁꯨ ꯄꯥꯈꯪ ꯄꯨꯡꯁꯦꯡꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯅꯤ ꯅꯣꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯕꯁꯤꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯁꯤꯟꯐꯝ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯃꯨꯈꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯜꯂꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯊꯔꯣꯏ ꯑꯣꯏꯅ ꯈꯨꯜꯂꯁꯤ ꯍꯣꯔꯦꯟ ꯏꯃꯥ ꯌꯣꯜꯍꯟꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯏ ꯃꯨꯕꯤꯅ ꯍꯦꯔ ꯏꯕꯦꯝꯃ ꯑꯗꯨꯒꯤꯕꯨ ꯃꯨꯁꯤꯟꯅꯕ ꯊꯔꯣꯏ ꯈꯨꯟꯕ ꯍꯧꯅꯗꯦ ꯅꯪ ꯇꯥꯗ ꯃꯁꯛ ꯈꯪꯗꯕꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯗꯨꯒꯤꯕꯨ ꯄꯤꯅꯤ ꯂꯣꯌꯨꯝꯕ ꯊꯔꯣꯏ ꯈꯨꯟꯅ ꯈꯨꯟꯅ ꯅꯣꯛꯂꯛꯏ ꯃꯨꯕꯤꯒꯤ ꯒꯞ ꯑꯗꯨꯗ ꯁꯛꯇꯥ ꯑꯁꯤꯒ ꯇꯧꯔꯤꯕ ꯒꯞꯁꯤꯒ ꯌꯦꯡꯅꯤ ꯃꯌꯨꯝꯗꯅ ꯑꯉꯥꯡꯅ ꯍꯤꯀꯨ ꯊꯨꯕꯒꯨꯝꯅ ꯂꯩꯔꯒ ꯆꯅꯤꯡꯅ ꯑꯗꯣ ꯇꯥꯗ ꯈꯣꯏꯅ ꯈꯨꯜꯂꯤꯕ ꯊꯔꯣꯏ ꯑꯁꯤꯗꯤ ꯀꯅꯥꯗ ꯄꯤꯔꯒ ꯌꯣꯜꯍꯟꯒꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯀꯩꯊꯦꯜ ꯀꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯂꯝꯕꯤꯗꯒꯤ ꯐꯥꯎꯕ ꯂꯧꯈꯤꯕ ꯌꯥꯏꯗ ꯌꯨꯝꯒ ꯌꯧꯕ ꯅꯪꯕ ꯅꯠꯇꯦꯗ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯈꯣꯏꯗꯤ ꯁꯦꯜꯒꯤ ꯊꯣꯏꯗꯣꯛꯄ ꯑꯆꯤꯟꯕ ꯂꯩꯕꯒꯤ ꯅꯠꯇꯦꯗ ꯃꯨꯈꯤꯅ ꯇꯥ ꯃꯨꯕꯤꯁꯦ ꯃꯁꯛ ꯈꯔ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯁꯦꯜꯒꯗꯤ ꯌꯥꯝ ꯄꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ ꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯁꯦꯜꯒꯤ ꯋꯥꯗꯤ ꯏꯕꯦꯝꯃ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯃꯥꯅꯤꯀꯣ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯂꯛꯄꯅ ꯑꯋꯥꯕ ꯊꯣꯏꯅꯁꯨ ꯈꯪꯗꯕꯅ ꯊꯕꯛ ꯑꯗු ꯃꯥꯡꯖꯤꯜ ꯊꯥꯔꯤ ꯁꯟꯙ꯭ꯌꯥ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯗ ꯆꯅꯤꯡꯅ ꯃꯨꯈꯤ ꯀꯥꯔꯁꯤꯔꯥ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯀꯗꯧꯔꯤ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯃꯨꯈꯤ ꯂꯣꯌꯨꯝꯕ ꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯂꯣꯌꯨꯝꯕ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ ꯍꯣꯏ ꯍꯜꯂꯝꯃꯣ ꯑꯩꯈꯣꯏꯁꯨ ꯀꯥꯔꯗꯝꯅꯤ ꯑꯅꯤꯗꯨ ꯀꯥꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯃꯨꯕꯤꯗ ꯆꯞꯈꯠꯂꯛꯄ ꯍꯧꯔꯛꯏ ꯇꯥ ꯃꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕꯒ ꯁꯥꯔꯗꯅ ꯁꯤꯅꯤꯅꯦꯍꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯅꯪ ꯆꯅꯤꯡꯁꯦ ꯀꯣꯏꯁꯜꯂꯣꯗꯅ ꯃꯔꯝꯒ ꯌꯥꯝ ꯃꯣꯛꯄꯅꯤ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯆꯅꯤꯡꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯤꯕꯅꯤ ꯂꯣꯌꯨꯝꯕꯅ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡꯒ ꯂꯩꯇ꯭ꯔꯁꯨ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯊꯔꯣꯏꯁꯦ ꯀꯅꯥꯗ ꯄꯤꯗꯧꯔꯤꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯦꯔꯥ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯗꯅ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯗ꯭ꯔꯒꯅ ꯏꯕꯥꯅꯤ ꯍꯦꯛꯇ ꯆꯠꯂꯒ ꯌꯣꯜꯂꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯅꯤ ꯑꯗꯨ ꯊꯔꯣꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯥꯔꯛꯏ ꯂꯝꯕꯤꯗ ꯉꯥ ꯇꯤꯛꯄ ꯊꯔꯣꯏ ꯈꯣꯝꯕ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯨꯕꯤꯅ ꯏꯅꯦ ꯊꯔꯣꯏꯁꯦ ꯄꯨꯟꯅ ꯂꯧꯔꯣ ꯏꯕꯨꯡꯉꯣ ꯀꯌꯥꯅꯣꯅꯤ ꯁꯤꯕꯣ ꯏꯅꯦ 100 ꯈꯛꯇ ꯄꯤꯔꯛꯑꯣ ꯀꯔꯤ ꯊꯔꯣꯏ ꯁꯛꯇꯥ ꯑꯁꯤꯗ 100 ꯉꯝꯃꯔꯣꯏ ꯀꯗꯥꯏꯗꯅꯣꯃ ꯌꯣꯜꯂꯁꯨ ꯆꯠꯂꯣ ꯃꯨꯕꯤꯅ ꯏꯁ ꯂꯧꯗ꯭ꯔꯁꯨ ꯇꯣꯛꯎꯅ ꯃꯨꯕꯤ ꯊꯔꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯣꯌꯨꯝꯕ ꯃꯨꯕꯤꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯩ ꯃꯨꯕꯤ ꯑꯍꯜ ꯑꯃꯗ ꯑꯃꯨꯛ ꯏꯅꯦ ꯊꯔꯣꯏꯁꯦ ꯂꯧꯕꯤꯍꯧꯔꯣ ꯏꯕꯨꯡꯉꯣ ꯊꯔꯣꯏꯅ ꯋꯥꯏ ꯆꯥꯏꯔꯦ ꯁꯤꯠꯇ꯭ꯔꯦ ꯏꯅꯦ ꯂꯧꯔꯒꯨꯝꯒꯦ ꯀꯔꯤꯅꯣꯅꯦ ꯉꯁꯤꯕꯣ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥꯕꯣ ꯊꯔꯣꯏꯁꯦ ꯂꯧꯕꯤꯍꯧꯔꯣ ꯏꯕꯨꯡꯉꯣ ꯂꯧ ꯍꯥꯏꯔꯗꯤ ꯂꯨꯄꯥ 30 ꯂꯧꯕ ꯇꯥꯕ ꯍꯦꯔꯥ ꯑꯁꯨꯛ ꯌꯥꯝꯕ ꯊꯔꯣꯏꯁꯤꯕꯨ 30 ꯀꯥꯏꯅ ꯂꯣꯌꯨꯝꯕ ꯃꯃꯜ ꯁꯨꯝ ꯍꯣꯡꯗꯔꯛꯄ ꯑꯗꯨꯗ ꯃꯨꯕꯤꯗ ꯇꯥꯃꯨꯕꯤ ꯌꯥꯔꯦ ꯄꯤꯔꯝꯃꯨ ꯆꯠꯂꯁꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯤ ꯄꯤꯔꯣꯏ ꯑꯌꯨꯛꯇꯒꯤ ꯑꯁꯨꯛ ꯋꯥꯅ ꯈꯨꯜꯂꯨꯔꯒ ꯍꯣꯔꯦꯟꯁꯤꯅꯅꯦ ꯃꯣꯏꯅ ꯊꯔꯣꯏ ꯈꯨꯟꯕꯤꯅꯕ ꯂꯩꯇꯦꯅ ꯇꯧꯗꯅ ꯀꯩꯊꯦꯜꯗ ꯍꯤꯡꯃꯨꯛ ꯇꯥꯡꯅ ꯌꯣꯟꯗꯣꯏꯅꯤ ꯂꯨꯄꯥ 100ꯒꯤ ꯃꯊꯛ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤꯅꯦ ꯑꯩ ꯊꯔꯣꯏ ꯑꯁꯦ ꯀꯅꯥꯗꯁꯨ ꯄꯤꯔꯣꯏ
ꯂꯥꯎ ꯌꯥꯗ ꯌꯥꯗ꯭ꯔꯒꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯑꯗꯨꯅꯤ ꯂꯣꯌꯨꯝꯕ ꯀꯩꯊꯦꯜꯗ ꯊꯔꯣꯏ ꯌꯣꯟꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯅ ꯂꯥꯏꯔꯔꯁꯨ ꯃꯁꯥ ꯄꯥꯈꯪꯅꯤ ꯑꯗꯨꯅ ꯃꯤꯃꯥꯡꯗ ꯍꯦꯛꯇ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯃꯥ ꯇꯟꯖꯩ ꯃꯨꯕꯤ ꯂꯂꯣꯟꯕꯤ ꯐꯅ ꯌꯥꯝꯅ ꯐꯥꯎꯕꯗ ꯍꯪꯂꯦ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯨꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯅꯦ ꯁꯤ ꯂꯧꯍꯧꯔꯣ ꯂꯨꯄꯥ 110 ꯄꯤꯔꯛꯑꯣ ꯀꯗꯥꯏꯗꯩꯅꯣꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯗꯤ ꯁꯦꯟꯗꯣꯡ ꯐꯥꯎꯕ ꯌꯥꯎꯔꯒ ꯂꯧꯔꯦꯅꯦ ꯉꯝꯃꯣꯏ ꯃꯨꯕꯤ ꯁꯥꯎꯅꯤꯡꯂꯛꯏ ꯁꯥꯎꯅ ꯂꯧꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯈꯨꯜꯂꯒ ꯑꯩꯈꯣই ꯑꯣꯏꯅ ꯌꯣꯜꯂꯨꯔꯒꯦ ꯍꯩꯃꯥ ꯉꯥꯎꯕ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯣꯌꯨꯝꯕ ꯃꯨꯕꯤꯗ ꯇꯥꯃꯨꯕꯤ ꯌꯥꯔꯦꯗꯣ ꯀꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯉꯒ ꯂꯩꯔꯤ ꯑꯩ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦ ꯏꯁ ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ ꯂꯥꯎ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯌꯣꯜꯂꯨꯁꯤ ꯑꯩꯅꯦ ꯁꯦꯟꯌꯥꯝ ꯑꯃ ꯁꯤꯠꯍꯟꯒꯦ ꯌꯦꯡꯉꯨ ꯃꯨꯕꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯏ ꯂꯣꯌꯨꯝꯕꯁꯨ ꯏꯅꯩ ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯨꯕꯤ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯊꯥꯒꯦ ꯇꯧꯏ ꯂꯣꯌꯨꯝꯕꯗ ꯂꯣꯌꯨꯝꯕ ꯅꯪꯒꯤꯗꯣ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯍꯣꯡꯗꯣꯛꯅꯕ ꯑꯝꯇ ꯂꯩꯇ ꯇꯥꯔꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯇꯥꯗꯅ ꯌꯣꯜꯂꯤꯗꯣ ꯑꯗꯨꯝ ꯌꯣꯜꯂꯨ ꯃꯨꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯊꯔꯣꯏ ꯑꯗꯨ ꯈꯨꯗꯩꯗ ꯍꯩꯊꯔꯛꯏ ꯑꯗꯨꯒ ꯊꯔꯣꯏ ꯌꯣꯟꯖꯔꯤꯌꯦ ꯃꯌꯥꯝꯒ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯊꯔꯣꯏꯅꯤ ꯍꯥꯎꯕꯗꯒꯤ ꯍꯦꯟꯅ ꯍꯥꯎꯔꯕ ꯊꯔꯣꯏ ꯂꯩꯕꯤꯌꯣ ꯂꯣꯌꯨꯝꯕ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁ ꯗꯥꯗꯥ ꯃꯤ ꯂꯣꯏ ꯌꯦꯡꯉꯛꯏ ꯀꯩ ꯊꯔꯣꯏ ꯈꯨꯌꯣꯟꯅꯣ ꯁꯤꯕꯣ ꯑꯩ ꯏꯀꯥꯏꯖꯕꯅ ꯁꯤꯔꯦ ꯍꯥꯏ ꯑꯄꯪꯕ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯌꯣꯟꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯌꯣꯟꯕ ꯌꯥꯔꯣꯏ ꯃꯧ ꯅꯍꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯩꯃꯥ ꯀꯔꯤ ꯊꯔꯣꯏ ꯈꯨꯌꯣꯟꯅꯣ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯤꯗꯤ ꯃꯨꯕꯤꯅ ꯏꯕꯦꯝꯃ ꯑꯅꯧꯕ ꯈꯨꯌꯣꯟꯅꯤ ꯊꯔꯣꯏꯁꯤ ꯆꯥꯔꯒꯁꯨ ꯈꯪꯒꯅꯤ ꯃꯌꯥꯝꯒ ꯃꯍꯥꯎ ꯑꯃꯠꯇ ꯃꯥꯟꯅꯔꯣꯏ ꯊꯥꯖꯗ꯭ꯔꯒꯅ ꯈꯔ ꯂꯩꯔꯒ ꯌꯦꯡꯉꯨ ꯏꯅꯔꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯏꯅꯝꯃ ꯂꯩꯔꯛꯎ ꯃꯧ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯌꯥꯅꯣ ꯁꯤꯕꯨ ꯀꯧꯇꯥꯗ ꯃꯨꯕꯤ ꯊꯔꯣꯏ ꯑꯗꯨ ꯁꯤꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯀꯧꯇꯥꯗ ꯑꯣꯟꯖꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯝ ꯑꯆꯧꯕ ꯑꯁꯤꯅ ꯍꯦꯛꯇ ꯑꯣꯟꯉꯒ ꯄꯤꯕꯅꯤ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯑꯔꯩꯕ ꯃꯤꯗ ꯀꯥꯟꯅꯕ ꯍꯦꯜꯂꯤ ꯀꯧꯇꯥ ꯅꯨꯡꯇꯥꯒ ꯋꯥꯏ ꯆꯤꯟꯅꯅꯕꯅꯤ ꯀꯧꯇꯥ ꯀꯔꯤ ꯌꯥꯎꯏꯁꯨ ꯈꯪꯗꯦ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ ꯀꯧꯇꯥꯗ ꯌꯣꯜꯂꯤꯁꯤꯡꯁꯦ ꯇꯧꯁꯤꯟꯅꯔꯤꯅꯤ ꯀꯧꯇꯥꯗꯣ ꯃꯅꯤꯡꯗ ꯌꯦꯛꯈꯠꯄꯅꯤ ꯌꯦꯡꯉꯨ ꯌꯥꯝꯅ ꯆꯟꯗꯕꯅꯤ ꯃꯧ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯌꯦꯃꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯉꯝꯅꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯣ ꯃꯥꯅꯦ ꯇꯥꯗꯒꯤ ꯈꯨꯆꯥꯎ ꯑꯗꯨꯅ ꯈꯤꯇ ꯄꯤꯔꯛꯎꯁꯦ ꯏꯕꯦꯝꯃ ꯀꯔꯤꯗ ꯍꯥꯞꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯗ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯅꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯈꯨꯌꯣꯟꯁꯤꯗꯤ ꯏꯁꯥꯅ ꯇꯧꯖꯕ ꯁꯨꯖꯕ ꯍꯥꯏꯕ ꯈꯨꯌꯣꯟ ꯃꯁꯤ ꯑꯅꯧꯕꯅꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯇꯥꯗ ꯑꯗꯨꯗꯤ ꯂꯩꯔꯔꯣꯏꯒꯤ ꯍꯥꯞꯅꯅꯕ ꯆꯦꯈꯥꯎ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯧ ꯑꯗꯨ ꯆꯠꯀꯦ ꯇꯧꯏ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯅꯝꯃ ꯑꯩꯒꯤ ꯄꯣꯠꯁꯦ ꯏꯅꯝꯃꯒꯤ ꯈꯥꯎꯗꯨꯗ ꯁꯪꯖꯜꯂꯁꯤ ꯑꯩ ꯊꯔꯣꯏ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯅ ꯂꯩꯈ꯭ꯔꯁꯦꯕ ꯃꯧ ꯑꯗꯨ ꯁꯅꯔꯤꯛꯀꯤ ꯃꯇꯥꯠ ꯈꯪꯉꯤ ꯑꯗꯨꯅ ꯆꯥꯅꯤꯡꯅꯤ ꯅꯪ ꯑꯅꯤꯗꯣ ꯆꯦꯈꯥꯎ ꯁꯪꯖꯤꯟꯅꯩ ꯑꯗꯨꯒ ꯁꯅꯔꯤꯛꯅ ꯂꯣꯌꯨꯝꯕꯗ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯂꯣꯌꯨꯝꯕꯅ ꯆꯦꯈꯥꯎ ꯑꯗꯨ ꯂꯧꯏ ꯃꯨꯕꯤꯅ ꯀꯗꯥꯏ ꯍꯥꯡꯇꯣꯛꯑꯣ ꯍꯥꯞꯄꯛꯑꯒꯦ ꯊꯔꯣꯏꯗꯣ ꯍꯥꯞꯇꯨꯅ ꯄꯤ ꯃꯧ ꯑꯗꯨꯅ ꯇꯥꯗ ꯁꯦꯜꯗꯤ ꯀꯌꯥꯅꯣ ꯏꯕꯦꯝꯃ 10 ꯈꯛꯇꯅꯤ ꯌꯥꯝꯅꯁꯨ ꯍꯥꯞꯂꯕꯅꯤ ꯁꯅꯔꯤꯛꯅ ꯁꯦꯜ ꯑꯗꯨ ꯂꯣꯌꯨꯝꯕꯗ ꯑꯣꯏꯅ ꯁꯠꯄꯤ ꯑꯗꯨꯒ ꯆꯠꯂꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯂꯣꯌꯨꯝꯕ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯃꯨꯕꯤꯅ ꯂꯣꯌꯨꯝꯕꯗ ꯃꯤꯆꯤ ꯇꯛꯇ ꯈꯠꯆꯤꯜꯂꯤ ꯑꯗꯨꯒ ꯈꯪꯉꯕ ꯁꯤꯅꯤ ꯄꯣꯠ ꯌꯣꯟꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯁꯦ 10 ꯌꯣꯜꯂꯗꯤ ꯀꯌꯥꯝ ꯐꯪꯅꯤ ꯀꯥꯟꯅꯗꯦ ꯊꯔꯣꯏ ꯌꯣꯟꯁꯤ ꯏꯕꯥꯅꯤ ꯃꯨꯕꯤ ꯊꯔꯣꯏ ꯑꯗꯨ ꯁꯦꯝꯗꯨꯅ ꯊꯔꯣꯏ ꯌꯣꯟꯖꯔꯤꯌꯦ ꯑꯁ ꯇꯥꯃꯨꯕꯤ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯩꯅꯣ ꯊꯔꯣꯏꯁꯦ ꯂꯩꯕ ꯂꯥꯛꯑꯒ ꯀꯩꯗ ꯄꯤꯗꯧꯔꯤꯒꯦ ꯍꯩ ꯑꯗꯨꯒꯤꯕꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯃꯔꯥꯏ ꯇꯧꯖꯅꯤ ꯑꯍꯜ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯏꯕꯨꯡꯉꯣ ꯊꯔꯣꯏ ꯀꯧꯇꯥ ꯑꯝꯇ ꯄꯤꯔꯛꯑꯣ ꯃꯥꯃꯥ ꯊꯔꯣꯏ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔ ꯌꯥꯎꯕꯤꯔꯛꯄ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯊꯔꯣꯏ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔꯕꯨ ꯑꯔꯩꯕ ꯃꯤꯅ ꯄꯨꯔꯛꯅꯕ꯭ꯔꯅꯦ ꯃꯥꯃꯥ ꯑꯩꯈꯣꯏꯒꯤꯁꯦ ꯑꯅꯧꯕ ꯄꯣꯠꯌꯣꯟ ꯑꯃꯅꯤ ꯍꯦꯔꯥ ꯃꯊꯣꯡ ꯍꯨꯛꯇꯕ ꯄꯥꯕ ꯌꯥꯏꯃꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯑꯍꯜ ꯑꯗꯨ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯇꯥꯃꯨꯕꯤ
ꯁꯤꯗꯤ ꯑꯝꯇ ꯌꯥꯔꯣꯏꯗ ꯑꯩꯅꯦ ꯁꯦꯜꯒꯤ ꯆꯦꯈꯥꯎ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯝꯇ ꯁꯤꯠꯇꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯂꯩꯔꯛꯑꯣ ꯑꯗꯨꯅ ꯐꯔꯅꯤ ꯂꯣꯌꯨꯝꯕ ꯆꯦꯈꯥꯎ ꯂꯩꯔꯛꯇꯨꯅ ꯂꯥꯛꯑꯦ ꯃꯨꯕꯤꯅ ꯊꯔꯣꯏ 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 ꯌꯣꯟꯖꯔꯤꯌꯦ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯥꯎꯔꯕ ꯊꯔꯣꯏꯅꯤ ꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯪꯂꯛꯇꯨꯅ ꯊꯔꯣꯏ ꯑꯗꯨ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯅꯤ ꯑꯗꯨ ꯊꯔꯣꯏ ꯂꯣꯏꯅ ꯁꯤꯠꯄ ꯑꯗꯨꯗ ꯍꯔꯥꯎꯏ ꯂꯣꯌꯨꯝꯕ ꯍꯔꯥꯎꯅ ꯇꯥ ꯃꯨꯕꯤ ꯍꯥꯏ ꯍꯥꯏꯅ ꯈꯤꯇꯗ ꯉꯥꯏꯔꯦꯅꯦ ꯂꯣꯏ ꯁꯤꯠꯈ꯭ꯔꯦ ꯃꯨꯕꯤ ꯅꯥꯄꯜ ꯇꯧꯅ ꯈꯪꯉꯕ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯗꯤ ꯁꯤ ꯐꯪꯈꯤꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯇꯥ ꯃꯨꯕꯤ ꯍꯥꯏꯔꯦꯗꯅ ꯃꯨꯕꯗꯒꯤ ꯍꯦꯟꯅ ꯃꯨꯔꯕ ꯇꯥ ꯃꯨꯕꯤ ꯑꯍꯜ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯒꯤꯔ ꯃꯌꯥꯝꯅ ꯊꯔꯣꯏ ꯂꯩꯅꯔꯤꯕꯁꯤꯕꯣ ꯑꯧ ꯃꯥꯅꯤ ꯁꯤꯗꯒꯤꯅꯤ ꯀꯗꯥꯏ ꯀꯗꯥꯏ ꯑꯩꯒꯤꯁꯨ ꯀꯧꯇꯥ ꯑꯝꯇ ꯄꯤꯔꯛꯑꯣ ꯃꯨꯕꯤ ꯂꯣꯌꯨꯝꯕꯗ ꯂꯣꯌꯨꯝꯕ ꯆꯦꯈꯥꯎꯗꯣ ꯍꯥꯡꯇꯣꯔꯛꯑꯣ ꯀꯗꯥꯏ ꯃꯨꯕꯤ ꯊꯔꯣꯏ ꯑꯔꯩꯕꯗꯨ ꯂꯣꯏꯅ ꯆꯦꯈꯥꯎ ꯑꯗꯨꯗ ꯍꯥꯞꯂꯛꯏ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯤ ꯀꯧꯇꯥꯗꯒ ꯑꯃꯠꯇ ꯑꯣꯟꯗꯕ ꯑꯣꯏꯔꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯌꯦꯡꯉꯨꯆꯣ ꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅꯗꯕꯅꯤ ꯀꯧꯇꯥꯕꯨꯗꯤ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯍꯜ ꯑꯗꯨ ꯊꯔꯣꯏꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯨꯕꯤ ꯈꯨꯗꯩ ꯑꯗꯨ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯌꯥꯕ ꯂꯩꯔꯦ ꯅꯨꯃꯤꯠꯇꯤ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯈꯔ ꯍꯦꯟꯅ ꯊꯦꯡꯂꯦ ꯂꯣꯌꯨꯝꯕ ꯃꯨꯕꯤꯗ ꯇꯥ ꯃꯨꯕꯤ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤꯗ ꯁꯦꯜꯁꯨ ꯐꯅ ꯌꯥꯝꯅ ꯁꯤꯠꯂꯦ ꯁꯦꯜꯕꯨ ꯀꯌꯥꯝ ꯁꯤꯠꯀꯦꯅꯦ ꯊꯤꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯑꯩꯅ ꯈꯟꯕꯗ 150ꯗꯤ ꯍꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯇꯣ ꯑꯗꯨꯅꯤ ꯉꯁꯥꯏ 40ꯗ ꯄꯤꯔꯝꯃꯗꯤ ꯃꯥꯡꯖꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯇꯥ ꯃꯨꯕꯤ ꯁꯦꯜꯁꯦ ꯇꯥ ꯃꯨꯕꯤ ꯈꯣꯏꯗ ꯑꯣꯏꯅ ꯊꯤꯔꯨꯔꯁꯤꯔꯥ ꯑꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯅꯈꯣꯏꯗ ꯑꯣꯏꯅ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯂꯣꯌꯨꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯇꯣꯝꯊꯤꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯌꯥꯝꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯣꯌꯨꯝꯕ ꯂꯥꯛꯄ ꯎꯕꯗ ꯇꯥꯆꯧ ꯀꯩꯒꯤ ꯊꯦꯡꯉꯛꯏꯅꯣ ꯀꯩꯊꯦꯜꯗ ꯆꯪꯉꯨꯔꯦ ꯑꯗꯨꯅꯅꯦ ꯑꯁ ꯑꯩꯗꯤ ꯀꯨꯏꯅ ꯍꯜꯂꯛꯇꯕꯁꯤꯗ ꯀꯗꯥꯏ ꯃꯩ ꯄꯨꯊꯣꯔꯛꯑꯣ ꯁꯦꯜ ꯊꯤꯒꯦ ꯀꯥꯏꯗꯩ ꯃꯩꯅꯣꯗ ꯃꯩ ꯊꯥꯅꯅꯕ ꯀꯦꯔꯣꯁꯤꯟꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯝꯇ ꯂꯩꯇꯦ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯎꯆꯥꯟ ꯃꯄꯨꯟ ꯑꯃ ꯁꯦ ꯎꯆꯥꯟ ꯃꯄꯨꯟ ꯑꯃ ꯂꯧꯔꯨ ꯆꯠꯂꯣ ꯇꯣꯝꯊꯤꯟ ꯆꯦꯟꯈꯤ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯑꯅꯤ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯨꯃꯥꯡ ꯍꯟꯖꯤꯜꯍꯜꯂꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯨꯕ ꯃꯌꯥꯝ ꯑꯗꯨ ꯃꯨꯕꯤꯅ ꯂꯣꯌꯨꯝꯕ ꯃꯁꯤꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯋꯥꯅ ꯈꯨꯜꯂꯒ ꯂꯂꯣꯟꯕꯤꯗ ꯑꯃꯨꯛ ꯄꯤꯔꯦ ꯃꯈꯣꯏꯁꯨ ꯁꯦꯟꯗꯣꯡ ꯐꯪꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯈꯤꯇ ꯄꯤ ꯑꯗꯨꯅꯅꯦ ꯌꯨꯝꯒꯤꯁꯨ ꯀꯔꯤꯃꯠꯇ ꯀꯣꯟꯅꯗꯦ ꯑꯗꯨꯗ ꯇꯥꯗ ꯑꯩꯗꯤ ꯃꯤꯒꯤ ꯃꯥꯡꯗꯨꯗ ꯑꯦ ꯀꯥꯏꯗꯤ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯏꯁꯥꯅ ꯋꯥꯅ ꯁꯨꯖꯔꯒ ꯇꯥꯟꯖꯕꯅꯤ ꯁꯤꯗ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯣꯝꯊꯤꯟ ꯆꯦꯜꯂꯛꯇꯨꯅ ꯎꯆꯥꯜ ꯑꯗꯨ ꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯇꯣꯝꯊꯤꯟꯅ ꯁꯦꯜ ꯑꯗꯨꯕꯨ ꯎꯕꯗ ꯑꯦ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤꯍꯦ ꯇꯥꯆꯧ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ ꯂꯣꯌꯨꯝꯕ ꯅꯣꯛꯏ ꯃꯨꯕꯤꯅ ꯁꯦꯜ ꯑꯗꯨ ꯊꯨꯞꯅ ꯊꯨꯞꯅ ꯇꯣꯝꯊꯤꯟ ꯁꯤꯗꯒꯤꯗꯤ ꯁꯦꯜ ꯌꯥꯝ ꯐꯪꯒꯗꯕꯅꯤꯍꯦ ꯑꯗꯣ ꯇꯥ ꯃꯨꯕꯤ ꯀꯥꯏꯗꯩꯅꯣꯕ ꯁꯤꯕꯨ ꯊꯔꯣꯏ ꯈꯨꯜꯂꯒꯔꯕ ꯃꯥꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯊꯔꯣꯏ ꯈꯨꯟꯕ ꯌꯥꯎꯔꯒꯦ ꯁꯨꯃꯥꯏꯅ ꯁꯦꯜ ꯃꯌꯥꯝ ꯃꯌꯥꯝ ꯐꯪꯅꯕ ꯂꯣꯌꯨꯝꯕ ꯅꯣꯛꯇꯨꯅ ꯙꯠ ꯑꯉꯥꯡꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯣꯌꯨꯝꯕꯅ ꯁꯦꯜ ꯑꯗꯨ 10, 20, 30, 90 ꯁꯦꯜꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯊꯤꯔꯛꯏ ꯄꯣꯠ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨ ꯊꯥꯗꯅ ꯂꯨꯄꯥ 60 ꯑꯣꯏꯔꯝꯃꯤ ꯃꯨꯕꯤꯅ ꯂꯣꯌꯨꯝꯕ ꯀꯌꯥꯅꯣ ꯗꯥꯗꯥ 60ꯅꯤ ꯃꯨꯕꯤ ꯅꯣꯛꯏ ꯕꯥ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦꯍꯦ ꯄꯣꯠꯁꯨ ꯐꯅꯌꯥꯝꯅ ꯂꯩꯔꯛꯑꯦ ꯗꯥꯗꯥ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯗꯧ ꯃꯥꯜꯂꯦ ꯍꯌꯦꯡꯗꯩꯗꯤ ꯈꯔ ꯉꯟꯅ ꯀꯥꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯁꯨꯔꯛꯑꯦ ꯃꯁꯤ ꯐꯥꯎꯕꯁꯨ ꯂꯦꯡꯕ ꯉꯝꯗꯦ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯁꯦꯜ ꯌꯥꯝꯅ ꯐꯪꯕꯗꯨꯗ ꯃꯁꯤꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯕ ꯈꯜꯂꯛꯏ ꯃꯥ ꯏꯀꯥꯏꯕꯒ ꯊꯣꯏꯅ ꯈꯟꯗ꯭ꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯉꯝꯃꯅꯤ ꯑꯅꯤꯗꯨ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯇꯣꯝꯊꯤꯟꯗ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯑꯗꯣ ꯇꯥꯆꯧ ꯅꯣꯏ ꯀꯩꯊꯦꯜꯗ ꯊꯔꯣꯏ ꯌꯣꯜꯂꯨꯏꯔꯕ ꯌꯣꯜꯂꯨꯏꯅꯤ ꯇꯣꯝꯊꯤꯟ ꯅꯣꯛꯏ ꯑꯗꯨꯒ ꯐꯖꯔꯝꯃꯅꯤ ꯅꯪꯅ ꯀꯩꯊꯦꯜꯗ ꯊꯔꯣꯏ ꯌꯣꯜꯂꯗꯤ ꯏꯁꯤꯁ ꯀꯔꯤ ꯈꯪꯗꯅ ꯑꯉꯥꯡꯅ ꯂꯣꯌꯨꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯥꯡꯏ ꯇꯣꯝꯊꯤꯟꯅ ꯇꯥꯆꯧ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯌꯥꯍꯧꯕꯗꯣ
ꯇꯥꯆꯧꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯈꯪꯅꯗꯦꯗ, ꯇꯥ ꯃꯨꯕꯤꯒꯗꯤ ꯈꯪꯅꯕ ꯃꯥꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯅ ꯇꯥꯆꯧꯗ ꯂꯣꯟꯅ ꯌꯦꯡꯉꯤꯕ? ꯈꯪꯗꯦ ꯑꯗꯨꯗꯤ꯫ ꯂꯣꯌꯨꯝꯕ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ, ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛꯁꯨ, ꯑꯗꯣ ꯇꯥꯆꯧ, ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯏꯟꯖꯥꯡꯗꯣ ꯍꯥꯎꯗꯧ ꯃꯥꯟꯕꯁꯤꯗꯤ, ꯑꯩꯗꯤꯅꯦ ꯇꯤꯟꯒ ꯇꯥꯔꯛꯑꯕꯅꯤꯃꯤ ꯆꯥꯅꯤꯡꯃꯟꯗꯅ꯫ ꯂꯣꯌꯨꯝꯕ ꯅꯣꯛꯏ꯫ ꯆꯥꯁꯤ ꯑꯩꯈꯣꯏꯁꯨ꯫ ꯑꯦ, ꯑꯁꯦꯡꯕꯔꯣ ꯇꯥꯆꯧ? ꯑꯁꯦꯡꯕꯅꯤ꯫ ꯇꯥꯆꯧꯅꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯩꯔꯛꯀꯦ꯫ ꯇꯣꯝꯊꯤꯟ ꯂꯩꯇꯕ ꯍꯦꯟꯃꯟꯕꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯍꯥꯎꯕ ꯆꯥꯕ, ꯃꯆꯨ ꯇꯩꯕ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯖꯕ ꯅꯠꯇꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯁꯤ ꯈꯛꯇꯅꯤ ꯈꯜꯂꯤꯕ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯍꯌꯦꯡꯒꯤ ꯁꯤꯟꯊꯥꯒꯤ ꯈꯟꯗꯨꯅ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯨꯕꯤꯅ ꯑꯣꯏꯅ ꯉꯟꯅ ꯍꯧꯕ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟ, ꯅꯪ ꯇꯥꯆꯧꯗꯤ? ꯏꯃꯨꯡꯗ ꯂꯩꯌꯦ, ꯀꯧꯊꯣꯔꯛꯀꯦ꯫ ꯂꯣꯌꯨꯝꯕ ꯊꯣꯔꯛꯏ ꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ꯫ ꯑꯦ, ꯇꯥ ꯃꯨꯕꯤ, ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯅꯦ? ꯑꯁ ꯏꯕꯣ, ꯌꯥꯗ꯭ꯔꯦꯍꯦ, ꯁꯦꯜꯒꯤ ꯃꯌꯥꯏꯁꯦ ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤꯀꯣ꯫ ꯅꯇꯩꯃꯁꯨ ꯁꯦꯜ ꯈꯔ ꯎꯕꯗꯨꯗ ꯏꯁꯧꯒ ꯑꯃꯠꯇ ꯂꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯨꯅꯦ ꯑꯃꯠꯇ ꯀꯞꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯂꯣꯌꯨꯝꯕꯅ, ꯂꯣꯏꯔꯦ, ꯆꯥꯛ ꯈꯔ ꯄꯨꯈꯤꯁꯦꯅ ꯇꯧꯕꯅꯤ꯫ ꯑꯉꯥꯡꯅ ꯊꯣꯡꯕꯗꯣ ꯆꯥꯕ ꯌꯥꯗꯦ꯫ ꯍꯥꯎꯏꯅꯦ ꯉꯔꯥꯡꯒꯤꯗꯨꯁꯨ ꯍꯥ? ꯂꯣꯌꯨꯝꯕ ꯅꯣꯛꯇꯨꯅ, ꯑꯩꯗꯤ ꯄꯨꯛꯀꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯈꯣꯡꯒ ꯆꯣꯠꯂꯦ, ꯃꯣꯔꯣꯛꯇꯨꯒ ꯑꯁ꯫ ꯏꯁ, ꯑꯩꯗꯤ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ, ꯑꯗꯨꯝꯅꯒ ꯆꯥꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ꯫ ꯂꯣꯌꯨꯝꯕ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯗꯨꯅ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯇꯣꯝꯊꯤꯟ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ, ꯌꯨꯝꯗꯩ ꯆꯠꯊꯣꯛꯀꯅꯨ, ꯇꯥꯆꯧ ꯉꯁꯤꯁꯨ ꯊꯦꯡꯉꯛꯄ ꯌꯥꯏ꯫ ꯇꯣꯝꯊꯤꯟ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯅꯤ ꯑꯗꯨ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯨꯕꯤꯅ, ꯂꯣꯌꯨꯝꯕ, ꯉꯁꯤꯗꯤ ꯆꯅꯤꯡꯈꯣꯏꯗꯨ ꯎꯗꯦꯅꯦ꯫ ꯇꯥꯗ, ꯂꯥꯛꯇꯕꯅꯁꯨ ꯐꯔꯦꯗ꯫ ꯑꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯑꯩꯅꯗꯤ ꯃꯈꯣꯏ ꯌꯥꯎꯕꯗꯨꯗ ꯑꯋꯥꯕ ꯈꯔ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ, ꯑꯩꯗꯤ ꯍꯦꯟꯅ ꯋꯥꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯣꯌꯨꯝꯕ, ꯆꯅꯤꯡꯁꯦ ꯃꯔꯝꯗꯤ ꯃꯣꯛꯄꯅꯤꯀꯣ, ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯦꯃꯤ꯫ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯗꯣ ꯅꯪ ꯀꯣꯏꯁꯜꯂꯣ ꯍꯥꯏꯕ꯫ ꯇꯥꯗ, ꯑꯩ ꯐꯥꯎꯕ ꯆꯥꯛ ꯄꯨꯛ ꯊꯟꯗ꯭ꯔꯤꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯂꯧꯔꯨꯔꯒ, ꯍꯥꯏ ꯑꯄꯪ, ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕꯅꯤꯅꯦ, ꯈꯨꯕꯥꯛ ꯅꯥꯝꯃꯗ ꯈꯨꯕ ꯃꯈꯣꯜ ꯍꯧꯗꯕꯅꯤ꯫ ꯑꯍꯜ ꯂꯃꯟꯅ ꯋꯥꯗ ꯋꯥꯁꯜꯂꯛꯂꯗꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ꯫ ꯑꯗꯣ ꯇꯥꯗ, ꯃꯥꯒ ꯐꯖꯅ ꯈꯪꯅꯕ꯭ꯔꯣ? ꯌꯥꯝꯅ ꯈꯪꯅꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯍꯥꯏꯐꯦꯠ ꯁꯥꯐꯦꯠꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯅꯌꯥꯝꯕ ꯌꯥꯅꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯇꯥꯗ, ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤꯗ, ꯑꯩ ꯀꯣꯛꯁꯦ ꯁꯨꯝ ꯆꯥꯎꯊꯣꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯑꯅꯤꯗꯣ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯍꯧꯗꯣꯛꯅꯗꯨꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯤ꯫ ꯁꯅꯔꯤꯛꯇꯨ ꯊꯣꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯊꯔꯣꯏ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯏꯅꯥꯎꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯔꯤꯛꯅ, ꯏꯕꯦꯝꯃ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯟꯅꯗꯨꯗꯒꯤ ꯑꯗꯨꯝ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕ ꯉꯝꯕ ꯅꯨꯄꯤ ꯅꯪꯕꯨ, ꯅꯠꯇꯦ, ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯅꯪꯕꯣ? ꯊꯣꯏꯅꯥꯎ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯇꯥꯗꯦ, ꯄꯥꯏꯔꯛꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯌꯦꯡꯗꯨꯅ꯫ ꯀꯩꯅꯣ ꯅꯪ ꯄꯨꯔꯛꯏꯗꯨꯕꯣ? ꯏꯟꯖꯥꯡꯅꯤ꯫ ꯀꯩ ꯏꯟꯖꯥꯡꯅꯣ? ꯊꯔꯣꯏ꯫ ꯑꯩꯗꯤ ꯊꯔꯣꯏ ꯀꯌꯥ ꯆꯥꯅꯤꯡꯗꯦꯗ꯫ ꯍꯣ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯔꯣꯏꯗꯨꯒ ꯃꯥꯟꯅꯔꯔꯣꯏ ꯁꯤꯗꯤ ꯈꯪꯉꯕ, ꯍꯥꯎꯈ꯭ꯔꯕ꯫ ꯍꯥꯎꯕꯁꯤꯗꯅꯦ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯏꯅꯤ꯫ ꯊꯣꯏꯅꯥꯎ ꯅꯣꯛꯏ ꯑꯗꯨꯒ, ꯏꯁꯤꯁ, ꯀꯔꯤ ꯂꯝꯒꯤ ꯊꯔꯣꯏꯅꯣꯅꯦ ꯅꯪꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯗꯨꯕꯣ? ꯃꯤꯔꯝꯗꯒꯤ ꯄꯨꯔꯛꯄ ꯊꯔꯣꯏꯔꯕ? ꯁꯅꯔꯤꯛ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ, ꯍꯣꯏ ꯃꯥꯅꯤ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯏꯟꯖꯥꯡꯕꯨ ꯍꯦꯟꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯇꯥꯕꯗꯅꯦ ꯌꯥꯝ ꯍꯥꯎꯒꯗꯕ ꯑꯃꯁꯨ ꯂꯩꯌꯦ, ꯂꯤꯒꯦ ꯂꯥꯛꯑꯣ꯫ ꯁꯅꯔꯤꯛ ꯊꯣꯏꯅꯥꯎꯕꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯊꯣꯏꯅꯥꯎ ꯆꯐꯨꯗ ꯆꯥꯛ ꯌꯦꯡꯉꯤ꯫ ꯆꯥꯛ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ, ꯆꯥꯛꯇꯤ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯂꯥꯛꯑꯣ ꯌꯥꯔꯦ, ꯆꯥꯛꯀ ꯌꯥꯎꯗ꯭ꯔꯁꯨ ꯊꯔꯣꯏꯁꯦ ꯆꯨꯞꯄꯨ ꯂꯥꯛꯑꯣ, ꯋꯥ ꯍꯥꯏꯒꯦ꯫ ꯊꯣꯏꯅꯥꯎ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯇꯧꯏ꯫ ꯊꯣꯏꯅꯥꯎ ꯊꯔꯣꯏ ꯑꯃ ꯆꯨꯞꯂꯒ, ꯍꯥꯎꯏꯅꯦ ꯑꯑꯣꯏꯒꯤ꯫ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯎꯕꯅꯦꯅ꯫ ꯑꯗꯣ ꯋꯥꯔꯤꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯁꯤꯒꯤ ꯊꯔꯣꯏ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯨꯐꯖꯕꯅꯤ ꯈꯪꯉꯕ꯫ ꯑꯩꯗꯤ ꯊꯔꯣꯏꯒꯥꯁꯦ ꯊꯣꯏꯅ ꯆꯥꯅꯤꯡꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯕꯗ ꯐꯖꯃꯟꯈ꯭ꯔꯗꯨꯅ ꯂꯩꯔꯛꯏꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯒꯦ ꯍꯥꯏꯁꯦ? ꯐꯖꯩ ꯏꯕꯦꯝꯃ, ꯃꯁꯛꯇꯣ ꯃꯁꯥꯒꯗꯣ ꯐꯔꯞ ꯇꯧꯏ, ꯑꯗꯨꯒꯅꯦ ꯃꯨꯔꯞ ꯇꯧꯔꯒ ꯗꯨꯞ ꯗꯨꯞ ꯂꯥꯎꯔꯒ, ꯑꯁ ꯈꯪꯗꯦ ꯍꯥꯏꯕ, ꯑꯩ ꯃꯥꯃꯨꯛ ꯐꯖꯕ ꯅꯨꯄꯥ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ꯫
Sanarik asi hairaga momon noktuna wakhal sagatuna laikre. Nangi wasidi ai phau yengninge. Sanarik khumlakte thoinaw ngakna. Haima, Sanarik khumde thoinaw amukaso. Sanarik, kadorage nangbo? Sanarik wakhal tarudraba mi amana tarakpagumna. Ha, kaidoraba? Ibema, nang laina fazana henjeleko. As, khangde, aidi puk ngawre. Ado, ngasisu amta chatluse, laibra yenguseba. Haima, kayada ngamino yongne. Chatluse ba? Sanarik thoinaw da taglai. Thoinaw khangba ngamdraduna. Hoi, chatlurase. Nang nahe ngamdri kayada bise adum tawini nang. Ani ado chatlase hainaba pumba loire. Janingna mamada. Ima, potpu sikhakta puga dauribra. Ngasigidine araiba kharase purage. Potsing ase ising asina loina patkre. Laikai asida karimata phawba laikhidre. Bina pot adu sem sai aduga machada. Se amta thongkhala use ima chatnanaba taurage. Janingna mamagi pot adu thongkali aduga. Ima, yaradi ngana halau ko. Halake. Nang chakto thagatpadi hauramuko. Mubi amadi loyumba aniso tharoi yonba haurami. Mubina. Tharoi. Ngasisu tharoi mayam puraiye. Tharoi. Bina madu ubada nokningduna noi aduga pot phambi aduda. Iche. Asigi pot khuyona sibu karinone. Aduni aikhoisu hainaramlibani. Koilawga lawi. Asukuina aikhoina kaithel karakpase asumna amukta tajadri. Potpham phambi mayam adu onsenaduna wari sanaraga nokpa aduda loyumbana khangi. Mubi madi maduga khangba natte. Mayam tharoi. Tamubi amta ngai khumi. Ha, kadore habano. Adu mailawgunoba misingse akhoida lo yenge. Yengaga noknare haba. Ai ikaibana siri. Maise thambam leitre. Hera adugi oire ibo nangse nupana tadawna kasu kaide. Asi haiduna amukso. Tharoi. Loyumba upai laite adum leptuna le. Sanarik thoinaw ani adu lai. Sanarik loyumba khoi lairamba aduda. Tu ada tharoi yolise. Thoinaw yengi aduga mubine ithi makhai tharoi haina lawba aduda mamaya du suktuna. Kaino? Asigi thigraba nupasira. Natte he, amasini he, nangsisu. Oh, asihoidi yai. Aidi angawa phaibu malure. Lao, tharoi lairuse. Ani adu tapna changsille. Aduga Sanarik irang tauna. Tharoi kita laizage. Mubi nganglakliba wa aduda Sanarik ki wakhalado dum phaba ngamle. Nupa haibasidi mahausana nupi ki wangangda kharama khaidi khangi. Mubi nokfet tauna. Ibema, kita na tinhi, luina na maulibiko. Sanarik maray konsinaduna. Tada, punna di chabangamoy. Aduna nongmagi kara oina adum leibalaki. Adu sukay di nungtigi lao. Thoinak sumateng pangsalai. Ado tada khoigi tharoi sibu kadai dagino othok na haw krewani. Ibema khoi chabirabra. Au, chazare tada. Imanabi sina thonglaga puri. Kayade hawkre. Ibema, aikhoigi tharoi sidi khwai mayamna yoliba sigadi khara khetnabani. Arapadagi purakpani. Oh, aina khaline. Mahausu tongale haina. Ado tada khoigi tharoi adum yonba laktoi natro sida. Hoi ibema, aikhoina adum lakani. Sanarik harauna. As, nungaireda. Loyumba ahumaduna kotha duna sariba wari adu tabada wasilaktuna. Ibema, nakhoi tharoi kyam loge haibanu. Thoinaw noktuna. Haima? Marondi thoi male, aidi thoktraba na khalure. Thoi ibema. Kadaidagi makhonga marolo ma phajagraba. Isaiga sa amadine malem sinma thungna phawgadoribani. Masakse yam phajaida. Tada sidi khondana diye. Loyumba amukaso. Ibema, kaya neba. Sanarikna. Haima, yam pingina. Tharoi budi nangna piningba piro.
ꯂꯣꯌꯨꯝꯕ ꯊꯔꯣꯏ ꯆꯦꯈꯥꯎ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯁꯅꯔꯤꯛ ꯊꯔꯣꯏ ꯑꯗꯨ ꯂꯧꯗꯨꯅ ꯗꯥꯗꯥ ꯁꯤꯜꯗꯤ ꯀꯌꯥꯅꯣ? ꯏꯕꯦꯝꯃ 10 ꯈꯛꯇꯅꯤ꯫ ꯃꯨꯕꯤ ꯃꯥꯁꯨ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯥꯡ ꯑꯗꯨꯗ 10 ꯍꯦꯛꯇ ꯂꯧꯍꯧꯏ꯫ ꯁꯅꯔꯤꯛꯅ ꯗꯥꯗꯥ ꯑꯗꯨꯗꯤ ꯅꯆꯜꯈꯣꯏ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯐꯅꯤ ꯐꯅꯤ ꯏꯕꯦꯝꯃ, ꯍꯌꯦꯡꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯨꯕꯤ ꯑꯃꯗꯤ ꯂꯣꯌꯨꯝꯕꯁꯨ ꯊꯔꯣꯏ ꯀꯟꯅ ꯌꯣꯜꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯊꯔꯣꯏ ꯈꯨꯌꯣꯟ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯋꯥ ꯋꯥ ꯂꯥꯎꯅꯈ꯭ꯔꯦ꯫ ꯃꯤ ꯍꯥꯏꯕ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯇꯧꯊꯣꯔꯛꯂꯕꯗꯤ ꯍꯦꯟꯅ ꯊꯨꯅ ꯃꯌꯥꯝꯅ ꯈꯪꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯇꯣꯛꯀꯜꯂꯤ꯫ ꯃꯁꯤꯃꯛꯇꯤ ꯊꯣꯛꯇ꯭ꯔꯦ ꯑꯅꯤ ꯑꯗꯨꯗ꯫ ꯑꯅꯤ ꯑꯗꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯊꯔꯣꯏ ꯈꯨꯌꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯝꯁꯤꯟꯅꯗꯨꯅ ꯊꯔꯣꯏ ꯂꯩꯅꯔꯛꯏ꯫ ꯕꯤꯅꯥꯁꯨ ꯃꯥꯒ ꯊꯪꯅꯕ ꯑꯍꯜ ꯑꯗꯨꯗ ꯏꯆꯦ ꯑꯩꯁꯨ ꯊꯔꯣꯏꯁꯦ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯕꯤꯅꯥ, ꯅꯪꯕꯨ ꯊꯔꯣꯏꯅ ꯅꯪꯅ ꯌꯣꯜꯂꯒ ꯊꯔꯣꯏ ꯂꯩꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯆꯦ ꯃꯈꯣꯏꯒꯤ ꯊꯔꯣꯏ ꯑꯁꯤꯅ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ, ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯔꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥꯗꯨ ꯊꯔꯣꯏ ꯂꯩꯕ ꯆꯠꯈꯤ꯫ ꯕꯤꯅꯥ ꯏꯕꯦꯝꯃ ꯃꯊꯣꯡ ꯆꯥꯗꯦꯗ ꯅꯪꯁꯦ꯫ ꯕꯤꯅꯥ ꯊꯔꯣꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯀꯨꯝꯂꯛꯂꯦ꯫ ꯆꯅꯤꯡꯅ ꯃꯃꯥꯅ ꯊꯔꯣꯏ ꯂꯩꯔꯛꯄꯗꯨꯗ ꯀꯥꯏꯗꯩ ꯊꯔꯣꯏꯅꯣ ꯏꯃꯥꯁꯤꯅ? ꯏꯕꯦꯝꯃ ꯊꯔꯣꯏ ꯌꯣꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯅꯧꯅ ꯊꯔꯣꯏ ꯌꯣꯜꯂꯤꯌꯦ꯫ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯦ꯫ ꯑꯗꯨꯗ ꯑꯩꯁꯨꯅꯦ ꯃꯈꯣꯏꯒꯤ ꯊꯔꯣꯏ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦꯅ ꯂꯩꯔꯛꯏꯅꯤ꯫ ꯆꯅꯤꯡꯅ ꯅꯣꯛꯂꯒ ꯏꯃꯥ ꯅꯪꯁꯤꯗꯤꯕ ꯊꯔꯣꯏꯕꯨ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ ꯁꯦꯜ ꯇꯤꯡꯅꯅꯕ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯈꯨꯜꯂꯨꯔꯒ ꯂꯣꯏꯔꯦ꯫ ꯕꯤꯅꯥ ꯃꯄꯣꯠ ꯃꯆꯩꯗꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯂꯥꯎ ꯂꯥꯎ ꯊꯔꯣꯏ ꯀꯛꯁꯤ ꯂꯥꯎ, ꯉꯥꯡꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯊꯦꯡꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯨꯕꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯊꯔꯣꯏ ꯌꯣꯟꯕꯗ ꯃꯃꯤꯡ ꯆꯠꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯑꯁꯨꯝ ꯁꯦꯜ ꯄꯥꯏꯈꯠꯄ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯣꯌꯨꯝꯕ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯇꯨꯝꯕ ꯍꯧꯒꯠꯇꯅ ꯂꯩ꯫ ꯇꯣꯝꯊꯤꯟꯅ ꯃꯌꯥꯝꯕꯗ ꯇꯥꯆꯧ ꯇꯥꯆꯧ ꯉꯁꯤꯗꯤ ꯊꯔꯣꯏ ꯌꯣꯟꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯀꯅꯤꯌꯦ꯫ ꯑꯗꯣ ꯇꯥꯆꯧ ꯊꯔꯣꯏ ꯌꯣꯟꯕꯗꯒꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯕ ꯑꯝꯇ ꯆꯥꯁꯤꯕ, ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯂꯣꯌꯨꯝꯕ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯏ꯫ ꯃꯅꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯆꯥꯁꯤ ꯆꯥꯁꯤ, ꯇꯥꯆꯧ ꯂꯩꯔꯛꯀꯦ꯫ ꯃꯨꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏ ꯌꯧꯔꯛꯄꯒꯤ ꯄꯥꯕꯥ ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯛꯎꯀꯣ, ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯥ ꯑꯩꯒꯤꯗꯤꯅꯦ ꯃꯪꯒꯟ ꯕꯣꯔꯥ ꯑꯣꯏꯅ ꯂꯩꯔꯛꯎꯀꯣ, ꯑꯇꯣꯝꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯑꯣꯏꯅ ꯂꯩꯔꯛꯎ꯫ ꯃꯨꯕꯤ ꯃꯀꯣꯛ ꯉꯥꯎꯏ ꯑꯗꯨꯒ ꯍꯣ ꯂꯩꯔꯛꯀꯦ ꯂꯩꯔꯛꯀꯦ ꯂꯣꯏ ꯂꯩꯔꯛꯀꯦꯀꯣ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯗꯥꯏ ꯅꯪꯒꯤꯗꯤ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯍꯥ? ꯃꯨꯕꯤꯒꯤ ꯅꯨꯄꯤꯗꯨ ꯅꯣꯛꯇꯨꯅ ꯐꯅꯕꯨ ꯅꯨꯡꯉꯥꯏ ꯅꯨꯄꯥꯁꯦ, ꯊꯔꯣꯏ ꯌꯣꯟꯕꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯏꯆꯥ 7-9 ꯄꯣꯛꯂꯕꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯥꯏꯗꯕꯅꯤ, ꯉꯁꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯗ꯫ ꯍꯩ ꯑꯄꯪꯕꯤ, ꯑꯩꯁꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯈ꯭ꯔꯖꯥꯠꯅꯤꯅꯦ, ꯂꯩꯇꯗꯧꯔꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯣꯏ ꯌꯥꯝꯅ ꯄꯤꯖꯅꯤꯡꯂꯒꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯑꯣ, ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯍꯣꯏ ꯂꯩꯔꯛꯀꯦ ꯂꯩꯔꯛꯀꯦ, ꯑꯉꯥꯡꯁꯤꯡꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯨꯕꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯃꯥꯗ ꯁꯤꯟꯅꯔꯝꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯅꯤ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝꯅ ꯀꯩꯊꯦꯜ ꯇꯝꯂꯛꯏ꯫ ꯁꯅꯔꯤꯛ ꯊꯣꯏꯅꯥꯎꯗ ꯊꯣꯏꯅꯥꯎ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ꯫ ꯀꯩꯗꯧꯕ? ꯀꯔꯤ ꯑꯣꯏꯅꯤ? ꯊꯔꯣꯏ ꯌꯣꯟꯕ ꯅꯨꯄꯥꯗꯣ ꯂꯨꯝꯃꯨꯁꯦ ꯍꯥꯏꯔꯣ? ꯑꯁ ꯏꯕꯦꯝꯃ ꯌꯥꯔꯦ, ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯊꯔꯣꯏ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯂꯥꯅ ꯗꯥꯗꯥ ꯊꯔꯣꯏ ꯈꯤꯇ ꯂꯩꯖꯒꯦ꯫ ꯃꯨꯕꯤꯅ ꯂꯩꯌꯨ ꯀꯩꯅꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯉꯥꯛꯇꯅꯤ꯫ ꯃꯂꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯅꯔꯤꯛꯅ ꯍꯩꯃꯥ ꯊꯣꯏꯅꯥꯎ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤ ꯃꯂꯥ ꯍꯥꯏꯕꯤꯁꯦ, ꯑꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯊꯣꯏꯅꯥꯎꯁꯨ ꯏ ꯍꯥꯞꯂꯛꯏ꯫ ꯍꯣꯏꯅꯦ ꯌꯦꯡꯉꯨꯅꯦ, ꯍꯩꯃꯥ ꯊꯔꯣꯏꯒꯁꯤ ꯑꯣꯠꯈ꯭ꯔꯦ꯫ ꯃꯂꯥꯅ ꯊꯔꯣꯏ ꯈꯟꯗꯨꯅ ꯂꯣꯌꯨꯝꯕꯗ ꯇꯥ ꯂꯣꯌꯨꯝꯕ ꯁꯤ ꯍꯥꯞꯄꯤꯌꯣ꯫ ꯃꯨꯕꯤꯅ ꯏꯕꯦꯝꯃ ꯊꯔꯣꯏ ꯈꯟꯕꯁꯤꯗꯤ ꯏꯆꯜꯅ ꯑꯍꯥꯟꯕꯅꯤꯍꯦ꯫ ꯃꯂꯥ ꯂꯣꯌꯨꯝꯕꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯍꯧꯖꯤꯜꯂꯤꯕꯅꯤ꯫ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯅꯔꯤꯛꯅ
ꯍꯩꯃꯥ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦ ꯊꯔꯣꯏꯒꯥꯁꯦ ꯄꯤꯁꯜꯂꯤꯅꯦ ꯂꯥꯎ ꯂꯥꯎ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯅꯔꯤꯛ ꯁꯥꯎꯔꯞꯅ ꯇꯥꯂꯣꯌꯨꯝꯕ ꯊꯔꯣꯏꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯄꯨꯂꯞꯁꯤꯗ ꯃꯨꯕꯤ ꯃꯥꯗꯤ ꯍꯔꯥꯎꯅ ꯏꯕꯦꯝꯃ ꯁꯅꯔꯤꯛ ꯇꯁꯦꯡꯅ ꯂꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯑꯧ ꯍꯣꯏ ꯗꯥꯗꯥ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯔꯥꯡ ꯇꯧꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯂꯤꯕ ꯑꯗꯨ ꯃꯂꯥ ꯈꯣꯏꯗꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯂꯥꯅ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯃꯌꯥꯝ ꯑꯁꯤꯅ ꯇꯥꯗ ꯌꯥꯔꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯊꯔꯣꯏꯁꯦ ꯁꯠ ꯁꯠ ꯌꯣꯝꯁꯤꯟꯕꯤꯔꯣ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯂꯥꯒꯤ ꯄꯤꯅꯅꯕ ꯊꯔꯣꯏ ꯑꯗꯨꯁꯨ ꯖꯣꯞ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯏ ꯃꯂꯥ ꯃꯥꯒꯤ ꯊꯔꯣꯏ ꯌꯥꯎꯁꯤꯟꯈꯤꯕ ꯑꯗꯨꯗ ꯍꯦ ꯇꯧꯉꯝꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯊꯔꯣꯏ ꯂꯧꯔꯤꯗꯤ ꯁꯅꯔꯤꯛ ꯎꯁꯤꯠꯇꯅ ꯁꯦꯜꯗꯤ ꯄꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯊꯔꯣꯏꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯒꯦ ꯇꯧꯕ ꯃꯦꯝꯆꯧꯕꯤꯅ ꯁꯅꯔꯤꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯂꯥꯗ ꯑꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯃꯂꯥ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯨꯕ ꯃꯂꯥ ꯇꯞꯅ ꯑꯩ ꯇꯧꯒꯦ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯂꯥ ꯂꯣꯌꯨꯝꯕꯗ ꯇꯥꯂꯣꯌꯨꯝꯕ ꯊꯔꯣꯏꯁꯦ ꯑꯩꯅ ꯄꯨꯂꯞ ꯄꯨꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯀꯗꯥꯏ ꯌꯣꯝꯁꯤꯟꯕꯤꯔꯣ ꯁꯅꯔꯤꯛ ꯁꯥꯎꯔꯛꯏ ꯇꯥꯂꯣꯌꯨꯝꯕꯒꯤ ꯊꯔꯣꯏꯁꯦ ꯅꯍꯥꯟ ꯃꯈꯩ ꯄꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯤꯛ ꯊꯔꯣꯏ ꯑꯗꯨꯕꯨ ꯄꯨꯒꯦ ꯇꯧꯏ ꯃꯨꯕꯤ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯑꯅꯤꯗꯤ ꯉꯛꯇꯨꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ ꯃꯂꯥ ꯆꯥꯎꯅ ꯊꯔꯣꯏ ꯑꯗꯨ ꯆꯤꯡꯕꯗ ꯋꯥ ꯂꯥꯎꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯂꯝꯕꯤ ꯑꯗꯨ ꯊꯔꯣꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯨꯕꯤꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯕꯨ ꯀꯩꯅꯣꯅꯦ ꯊꯔꯣꯏꯒ ꯂꯣꯏꯅ ꯍꯩꯗꯣꯏꯅꯦꯍꯦ ꯃꯂꯥ ꯆꯥꯎꯅ ꯀꯔꯤ ꯃꯤꯅ ꯂꯩꯔꯕ ꯊꯔꯣꯏꯁꯤꯕꯨ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯤꯛꯀꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯍꯦꯛ ꯂꯥꯝꯂꯛꯏ ꯑꯅꯤ ꯑꯗꯨ ꯃꯁꯝ ꯐꯣꯏꯅꯔꯛꯏ ꯊꯣꯏꯅꯥꯎ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯇꯣꯛꯏ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯃꯂꯥ ꯁꯅꯔꯤꯛ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦꯍꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯋꯥꯅꯦ ꯑꯅꯤꯗꯨꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯇꯥꯃꯣꯕꯤ ꯇꯥꯂꯣꯌꯨꯝꯕ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯝꯇ ꯀꯧꯀꯩꯗꯧꯔꯒꯦ ꯁꯤꯕ ꯇꯥꯔꯤꯃꯦ ꯂꯣꯌꯨꯝꯕꯅ ꯃꯨꯕꯤꯗ ꯇꯥꯃꯣꯕꯤ ꯆꯠꯂꯣ ꯑꯝꯇ ꯑꯩ ꯀꯥꯏꯕꯅ ꯁꯤꯗꯣꯔꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯝꯇ ꯈꯥꯡꯗꯣꯛꯆ ꯆꯠꯂꯣ ꯃꯨꯕꯤ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯩ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯧꯅꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ ꯃꯨꯕꯤꯁꯨ ꯅꯨꯄꯤꯒ ꯑꯣꯏꯕꯗꯨꯗ ꯄꯥꯏꯕꯗꯤ ꯍꯦꯛ ꯍꯪꯒꯣꯏ ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯂꯥꯗꯤ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯂꯥꯅ ꯇꯥꯃꯣꯕꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯤꯇ ꯀꯧꯔꯖꯣ ꯍꯥꯏꯕ ꯃꯁꯝꯁꯤꯡꯁꯦ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦꯃꯦ ꯃꯨꯕꯤ ꯆꯦꯟꯈꯤ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯑꯗꯨꯝ ꯂꯩ ꯕꯤꯅꯥ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯅꯤ ꯑꯗꯨꯕꯨ ꯈꯥꯝꯇꯣꯛꯅꯩ ꯕꯤꯅꯥꯅ ꯍꯥꯏ ꯁꯅꯔꯤꯛ ꯃꯂꯥ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜꯁꯤꯗ ꯈꯠꯅꯔꯤꯁꯤꯕꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯁꯅꯔꯤꯛ ꯃꯁꯝ ꯑꯗꯨ ꯁꯦꯝꯗꯨꯅ ꯃꯤꯅ ꯂꯩꯔꯗꯕ ꯊꯔꯣꯏꯁꯤꯕꯨ ꯃꯥꯅ ꯂꯩꯒꯦ ꯍꯦꯛꯇ ꯍꯥꯏꯌꯦ ꯀꯔꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯕ ꯊꯔꯣꯏ ꯅꯠꯇ꯭ꯔꯣ ꯇꯧꯉꯝꯕꯤ ꯆꯤꯟꯊꯤꯕꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯊꯔꯣꯏ ꯂꯩꯕꯕꯨ ꯆꯨꯝꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯁꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯐꯪꯗꯕꯤ ꯍꯥ ꯑꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯕ ꯍꯣꯏ ꯐꯪꯗ꯭ꯔꯕꯗꯣ ꯐꯪꯗꯕꯩ ꯅꯠꯇ꯭ꯔꯣ ꯇꯥꯂꯣꯌꯨꯝꯕꯗ ꯅꯪꯅ ꯏꯔꯥꯡ ꯇꯧꯔꯤꯗꯣ ꯂꯣꯌꯨꯝꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯍꯥꯏ ꯅꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯉꯥꯡꯅꯧꯀꯣ ꯑꯩ ꯄꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯃꯤ ꯃꯥꯡꯁꯤꯗ ꯕꯤꯅꯥꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯂꯣ ꯃꯇꯨꯡ ꯇꯧꯔꯨꯅꯨꯀꯣ ꯂꯣꯌꯨꯝꯕ ꯆꯥꯏꯔꯤꯕ ꯊꯔꯣꯏ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯅꯤꯗꯨꯗ ꯍꯦ ꯉꯥꯏꯈꯣ ꯆꯥꯏꯔꯤꯕ ꯊꯔꯣꯏ ꯑꯁꯦ ꯈꯨꯜꯂꯝꯃꯨ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯀꯅꯨ ꯁꯤꯗ ꯑꯅꯤꯗꯨ ꯄꯦꯔꯨꯝ ꯊꯔꯣꯏ ꯑꯗꯨ ꯈꯨꯜꯂꯤ ꯕꯤꯅꯥꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯏꯃꯥ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗꯒꯤꯅꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦꯅ ꯏꯃꯥ ꯈꯣꯏꯗꯤ ꯅꯈꯣꯏꯕꯨ ꯈꯪꯗꯦ ꯀꯩꯌꯨꯝꯅꯣ ꯏꯃꯥ ꯑꯩꯕꯨꯗꯤ ꯌꯨꯔꯦꯟꯖꯝꯅꯦ ꯑꯗꯨꯒ ꯇꯥꯃꯣꯕꯤꯅ ꯁꯂꯥꯝꯅꯦ ꯏꯍꯦ ꯑꯍꯟ ꯈꯪꯅꯕꯗꯤ ꯂꯣꯏꯅ ꯈꯪꯅꯗꯧꯕ ꯉꯥꯛꯇꯅꯤꯅꯦ ꯕꯤꯅꯥ ꯃꯥꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯅꯦ ꯆꯠꯂꯒꯦꯀꯣ ꯃꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯅꯈꯣꯏꯁꯨ ꯅꯤꯡꯊꯤꯅ ꯄꯣꯠ ꯌꯣꯜꯂꯨꯀꯣ ꯕꯤꯅꯥ ꯅꯦ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯅꯤ ꯑꯗꯨꯗꯤ ꯊꯔꯣꯏ ꯑꯗꯨ ꯀꯟꯅ ꯈꯨꯜꯂꯤ ꯁꯅꯔꯤꯛꯅ ꯃꯁꯤꯒꯤ ꯑꯈꯠꯄꯤꯁꯦ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯛꯅꯤꯅ ꯈꯨꯊꯤꯁꯤꯒ ꯃꯂꯥꯁꯨ ꯃꯊꯟꯇ ꯃꯤꯅ ꯂꯩꯔꯕ ꯊꯔꯣꯏꯁꯤꯕꯨ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯋꯥ ꯐꯪꯗꯕꯤꯁꯤꯗꯤ ꯃꯂꯥ ꯃꯥꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯈꯨꯜꯂꯦ ꯑꯗꯨꯒ ꯃꯨꯕꯤꯗ ꯁꯦ ꯆꯠꯂꯒꯦ ꯈꯔꯁꯤꯗꯤꯅꯦ ꯃꯥꯏ ꯈꯨꯟꯖꯍꯧꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯐꯦꯠ ꯂꯥꯎꯅ ꯆꯠꯈꯤ ꯁꯅꯔꯤꯛ ꯑꯔꯦꯝꯕ ꯃꯌꯥꯝ ꯑꯗꯨ ꯈꯨꯜꯂꯛꯏ ꯊꯣꯏꯅꯥꯎꯅ ꯀꯗꯥꯏ ꯑꯩꯁꯨ ꯌꯥꯎꯕꯤꯔꯛꯀꯦ ꯂꯣꯌꯨꯝꯕꯅ ꯍꯦ ꯅꯪ ꯌꯥꯎꯔꯨꯅꯨ ꯅꯪ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯃꯊꯟꯇ ꯈꯨꯜꯍꯜꯂꯣ ꯂꯝ ꯍꯦꯜꯂꯗꯅ ꯊꯣꯏꯅꯥꯎ ꯀꯤꯗꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯊꯔꯣꯏ ꯈꯨꯟꯕ ꯌꯥꯎꯗ꯭ꯔꯦ
ꯁꯅꯔꯤꯛ ꯊꯔꯣꯏ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯃꯨꯕꯤꯗ ꯄꯤꯔꯨꯝ ꯄꯤꯔꯨꯝ ꯇꯧꯗꯨꯅ ꯁꯦ ꯃꯨꯕꯤ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯤꯛ ꯆꯠꯈꯤ ꯊꯣꯏꯅꯥꯎꯁꯨ ꯇꯥꯟꯅꯩ ꯃꯨꯕꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯁꯅꯔꯤꯛ ꯁꯥꯎꯅ ꯂꯥꯛꯑꯔꯣꯏ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯑꯔꯣꯏ ꯂꯣꯌꯨꯝꯕꯅ ꯂꯥꯛꯑꯅꯨ ꯀꯅꯥꯝ ꯂꯥꯛꯑꯅꯨ ꯅꯈꯣꯏ ꯂꯥꯛꯄꯁꯦ ꯖꯨꯠ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯂꯥꯛꯀꯅꯨ ꯂꯣꯌꯨꯝꯕ ꯃꯨꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯃꯨꯕꯤꯁꯨꯅꯦ ꯅꯨꯄꯤ ꯅꯍꯥꯒ ꯍꯦꯡꯉꯣ ꯁꯤ ꯀꯩ ꯁꯥꯔꯦ ꯆꯨꯝꯅ ꯄꯣꯠꯁꯦ ꯌꯣꯟꯗꯦꯕ ꯏꯕꯨꯡꯉꯣ ꯃꯈꯣꯏꯅ ꯂꯩꯗꯅ ꯅꯠꯇ꯭ꯔꯣ ꯄꯣꯠꯁꯦ ꯁꯤꯠꯂꯤꯁꯤꯕꯣ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯌꯥꯔꯦ ꯄꯥꯝꯖꯗ꯭ꯔꯦ ꯃꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯂꯣꯌꯨꯝꯕ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯊꯔꯣꯏ ꯀꯥ ꯍꯦꯟꯅ ꯂꯩꯔꯤꯕꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯑꯌꯥꯝꯕ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯨꯕꯤꯅ ꯂꯩꯌꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ ꯁꯛ ꯐꯖꯔꯨꯕꯒꯤ ꯗꯣꯁꯥꯅꯤ ꯅꯪꯗꯤ ꯀꯩꯗꯧ ꯐꯖꯔꯤꯌꯦ ꯂꯣꯌꯨꯝꯕ ꯊꯔꯣꯏ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝ ꯆꯠꯂꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯌꯣꯜꯂꯁꯤ ꯃꯨꯕꯤꯅ ꯀꯗꯥꯏꯗꯩꯅꯣꯗ ꯂꯩꯗꯧꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯊꯔꯣꯏꯁꯨ ꯑꯝꯇ ꯌꯣꯟꯗ꯭ꯔꯤ ꯍꯣ ꯀꯣꯟꯅ ꯌꯣꯜꯂꯁꯦ ꯌꯣꯟꯒꯦ ꯍꯥꯏꯔꯒ ꯇꯥꯗꯅ ꯊꯟꯗ ꯌꯣꯜꯍꯧꯔꯣ ꯑꯩꯗꯤ ꯍꯜꯂꯝꯃꯒꯦ ꯂꯣꯌꯨꯝꯕ ꯊꯔꯣꯏꯁꯤꯡ ꯑꯗꯨ ꯊꯅꯝꯗꯨꯅ ꯆꯠꯈꯤ ꯃꯨꯕꯤ ꯊꯔꯣꯏ ꯈꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯥꯟꯅꯩ ꯑꯗꯨꯒ ꯉꯥꯏꯈꯨꯅꯦ ꯅꯪꯕꯣ ꯆꯠꯃꯤꯟꯅꯁꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯝꯅ ꯊꯔꯣꯏꯁꯤ ꯇꯧꯔꯤꯕꯅꯣ ꯑꯅꯤ ꯑꯗꯨ ꯂꯩꯅꯤ ꯍꯥꯏꯕ ꯉꯥꯀ ꯑꯃꯠꯇ ꯂꯩꯗꯅ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯩꯊꯦꯜ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯨꯄꯤ ꯊꯔꯣꯏ ꯃꯨꯟꯅꯕꯗ ꯃꯁꯝ ꯐꯣꯏꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯀꯩꯊꯦꯜ ꯀꯨꯝꯂꯛꯏ ꯆꯅꯤꯡ ꯃꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯤꯗꯣ ꯑꯁ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯑꯃ ꯇꯧꯈ꯭ꯔꯦꯗꯅ ꯀꯩꯊꯦꯜꯗꯨꯗ ꯁꯅꯔꯤ ꯀꯃꯂꯥꯒ ꯃꯁꯝ ꯐꯣꯏꯅꯔꯛꯇꯅꯅꯦ ꯀꯩꯊꯦꯜ ꯃꯌꯥ ꯑꯗꯨꯗ ꯈꯥꯝꯇꯣꯛꯅꯕꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯣ ꯈꯪꯗꯦ ꯑꯃꯅ ꯍꯥꯏ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯅꯠꯇꯦ ꯁꯅꯔꯤꯛꯅꯅꯦ ꯃꯤꯅ ꯂꯩꯔꯕ ꯊꯔꯣꯏ ꯑꯗꯣ ꯃꯥꯅ ꯂꯩꯅꯤꯅ ꯃꯨꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯈꯟꯅꯔꯛꯄꯅꯤ ꯍꯥꯏꯅꯦ ꯑꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯃꯤꯅ ꯂꯩꯔꯕ ꯊꯔꯣꯏꯗꯨꯕꯨ ꯍꯣ ꯊꯔꯣꯏ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯊꯔꯣꯏꯗ ꯇꯥꯟꯅꯔꯤꯕ ꯑꯇꯩ ꯌꯦꯟꯁꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯊꯦꯜꯗꯅꯦ ꯊꯔꯣꯏꯗ ꯇꯧꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯏꯃꯥꯁꯨꯅꯦ ꯅꯍꯥꯟ ꯐꯥꯎꯗ ꯂꯩꯔꯛꯏꯕꯗꯨꯅꯤ ꯆꯅꯤꯡ ꯅꯣꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝ ꯐꯖꯔꯕꯅꯣꯅꯦ ꯑꯣ ꯈꯪꯗꯦ ꯅꯈꯣꯏ ꯄꯥꯕ ꯌꯧꯕꯁꯨ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯥꯛꯇꯨꯝ ꯆꯥꯎꯔꯁꯤ ꯕꯤꯅꯥ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝ ꯆꯪꯈꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯆꯅꯤꯡ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯦꯡꯎꯅꯦ ꯆꯅꯤꯡ ꯂꯣꯌꯨꯝꯕ ꯈꯣꯏꯁꯨ ꯊꯔꯣꯏ ꯈꯨꯟꯕ ꯑꯗꯨꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯖꯩ ꯃꯌꯥꯝꯅꯁꯨ ꯋꯥ ꯂꯥꯎꯅꯕ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯥ ꯌꯥꯝꯅ ꯈꯪꯅꯤꯡꯂꯛꯏ ꯆꯅꯤꯡ ꯑꯌꯨꯛꯀꯤ ꯊꯕꯛ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯨꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯨꯈꯤ ꯁꯟꯊꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯤꯡ ꯃꯨꯈꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯉꯕꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯄꯒ ꯆꯥꯛ ꯍꯪꯉꯤꯁꯤꯕꯣ ꯅꯃꯥꯅ ꯆꯥꯛ ꯑꯝꯇ ꯄꯤꯖꯗ꯭ꯔꯕꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯩ ꯆꯅꯤꯡꯅ ꯑꯗꯣ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯗꯤ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ ꯊꯔꯣꯏ ꯈꯨꯜꯂꯨꯁꯦ ꯂꯧꯕꯨꯛꯇ ꯀꯩꯅꯣ ꯊꯔꯣꯏ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯑꯕꯣ ꯆꯥꯅꯤꯡꯕꯩ ꯋꯥ ꯅꯠꯇꯦ ꯉꯔꯥꯡꯗꯣ ꯀꯩꯊꯦꯜꯗ ꯁꯅꯔꯤꯛꯀ ꯃꯂꯥꯒꯗꯣ ꯃꯁꯝ ꯐꯣꯏꯅꯩ ꯍꯥꯏ ꯆꯅꯤꯡ ꯋꯥꯔꯝꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯏ ꯃꯨꯈꯤꯅ ꯍꯩꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯅꯤ ꯀꯩꯊꯦꯜꯗ ꯊꯔꯣꯏ ꯌꯣꯜꯂꯤ ꯊꯔꯣꯏ ꯌꯥꯝꯅ ꯁꯤꯠꯂꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯇꯥꯏ ꯑꯩꯁꯨ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯇꯥ ꯂꯣꯌꯨꯝꯕ ꯈꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯃꯈꯣꯏꯁꯨ ꯑꯅꯤꯒ ꯑꯣꯏꯔꯦ ꯃꯈꯣꯏꯁꯨ ꯊꯔꯣꯏ ꯈꯨꯟꯕ ꯊꯧꯅꯥ ꯌꯥꯝ ꯐꯕꯅꯤ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯃꯍꯧꯁꯥꯒꯨꯝ ꯂꯣꯏꯁꯤꯜꯂꯛꯏ ꯇꯣꯝꯊꯤꯟꯅ ꯇꯥꯆꯧ ꯉꯁꯤꯁꯨ ꯉꯥ ꯂꯩꯔꯛꯑꯣꯏꯗ꯭ꯔꯣ ꯉꯔꯥꯡꯁꯨ ꯃꯤ ꯈꯠꯅꯩꯅ ꯂꯩꯔꯛꯇꯦ ꯅꯪꯒꯤꯗꯣ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯦ ꯂꯣꯌꯨꯝꯕ ꯅꯣꯛꯏ ꯂꯩꯔꯛꯀꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯇꯤꯜꯍꯧ ꯆꯅꯝꯒ ꯁꯦꯝꯃꯝꯃꯨ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯂꯥꯛꯏ ꯂꯣꯌꯨꯝꯕꯅ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯊꯔꯣꯏꯁꯤ ꯈꯨꯜꯂꯒ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯌꯣꯟꯕ ꯑꯣꯏꯅ ꯂꯧꯔꯒ ꯌꯣꯜꯂꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦ ꯊꯔꯣꯏ ꯑꯃꯨꯛ ꯈꯨꯟ ꯑꯃꯨꯛ ꯌꯣꯟ ꯌꯨꯝ ꯍꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯀꯗꯥꯏꯗꯒꯤ ꯇꯥꯗꯗꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯂꯩꯔꯤ ꯁꯤꯔꯁꯨ ꯌꯥꯔꯤ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯌꯦ ꯍꯥꯍꯥ ꯏꯕꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯁꯤꯅꯤꯡꯗ꯭ꯔꯤꯅꯦ ꯑꯅꯤꯗꯨ ꯅꯣꯛꯏ ꯃꯨꯕꯤꯅ ꯐꯔꯦ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝ ꯑꯃꯁꯨ ꯀꯜꯂꯁꯤ
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯪꯗꯕ ꯀꯩꯊꯦꯜꯗꯁꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯄꯣꯠ ꯌꯣꯟꯕꯤ ꯃꯌꯥꯝꯁꯨ ꯊꯔꯣꯏ ꯍꯦꯛꯇ ꯍꯪꯕꯗ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯅꯅꯦ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯔꯦꯗꯅ ꯑꯅꯤ ꯑꯗꯨ ꯊꯔꯣꯏ ꯌꯣꯟꯕꯗ ꯃꯥꯏ ꯄꯥꯛꯂꯕ ꯀꯔꯕꯥꯔꯋꯥꯂꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯁꯤꯅꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯑꯁꯤ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯅ ꯍꯣꯠꯅꯕ ꯂꯦꯞꯇꯅ ꯇꯧꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯏ ꯑꯅꯤꯗꯨ ꯊꯔꯣꯏ ꯈꯨꯜꯂꯒꯨꯝꯁꯤ ꯍꯥꯏꯅ ꯊꯔꯣꯏ ꯑꯣꯏꯅ ꯇꯦꯛꯄ ꯂꯥꯛꯏ ꯆꯅꯤꯡ ꯑꯃꯗꯤ ꯃꯨꯈꯤ ꯊꯔꯣꯏ ꯈꯨꯟꯕ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯈꯣꯏ ꯂꯥꯛꯇꯕ ꯑꯗꯨꯗ ꯆꯅꯤꯡ ꯀꯩꯅꯣ ꯇꯥ ꯂꯣꯌꯨꯝꯕ ꯈꯣꯏꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯀꯃꯥꯏ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯃꯈꯣꯏꯕꯨ ꯊꯔꯣꯏꯒ ꯈꯨꯟꯗ꯭ꯔꯖꯥꯠꯂꯣ ꯈꯪꯗꯤ ꯑꯗꯨꯅꯤ ꯊꯋꯣꯏꯀꯤ ꯃꯈꯣꯏꯒ ꯊꯦꯡꯅꯕ ꯂꯥꯛꯑꯒ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤꯔꯥ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯑꯈꯨꯟꯕ ꯊꯔꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯀꯥꯔꯛꯏ ꯃꯨꯕꯤꯅ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯑꯥꯗ ꯊꯔꯣꯏ ꯈꯨꯟꯕꯤ ꯑꯅꯤ ꯆꯠꯂꯤꯅꯦ ꯃꯈꯣꯏꯒꯤ ꯊꯔꯣꯏ ꯑꯁꯤ ꯂꯧꯔꯨꯔꯁꯤ ꯃꯨꯕꯤ ꯑꯅꯤ ꯑꯗꯨ ꯆꯅꯤꯡ ꯈꯣꯏꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯀꯧꯔꯛꯏ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯏꯆꯜꯈꯣꯏ ꯑꯝꯇ ꯉꯥꯏꯕꯤꯈꯨꯋꯣ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩ ꯃꯨꯕꯤ ꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯅꯤ ꯑꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯃꯨꯈꯤꯅ ꯍꯩꯃꯥ ꯇꯥ ꯃꯨꯕꯤ ꯀꯩꯅꯣ ꯃꯤꯗꯤ ꯊꯔꯣꯏꯒ ꯑꯝꯇ ꯈꯨꯟꯗ꯭ꯔꯖꯥꯠꯂꯣ ꯃꯁꯥꯒ ꯌꯥꯝ ꯅꯥꯜꯂꯝꯃꯦꯅ ꯑꯅꯤꯗꯨꯁꯨ ꯆꯅꯤꯡꯈꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯨꯕꯤꯅ ꯏꯍꯦ ꯏꯆꯜ ꯆꯅꯤꯡꯈꯣꯏ ꯑꯣꯏꯔꯦ ꯑꯧ ꯇꯥꯗ ꯅꯣꯏꯕꯨ ꯊꯔꯣꯏ ꯈꯨꯜꯂꯨꯔꯤꯔꯣ ꯀꯌꯥꯝ ꯈꯨꯜꯂꯒꯦ ꯌꯥꯝ ꯈꯨꯟꯗꯦꯗ ꯇꯥꯗ ꯃꯨꯕꯤꯅ ꯑꯗꯣ ꯏꯕꯦꯝꯃ ꯊꯔꯣꯏꯁꯤꯡ ꯑꯁꯤ ꯌꯣꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯇꯥꯗ ꯈꯣꯏ ꯂꯧꯈ꯭ꯔꯒꯦꯗꯅ ꯃꯨꯈꯤ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯇꯥꯗ ꯊꯔꯣꯏ ꯈꯨꯟꯕ ꯃꯤꯅ ꯊꯔꯣꯏ ꯂꯩꯔꯒ ꯆꯥꯏ ꯍꯥꯏꯕꯗꯣ ꯇꯥꯔꯕ꯭ꯔꯣ ꯑꯅꯤꯗꯨꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯆꯅꯤꯡꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯃꯥꯅ ꯋꯥ ꯉꯥꯡꯗꯕ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯃꯨꯕꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ ꯃꯨꯈꯤꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯇꯥ ꯂꯣꯌꯨꯝꯕ ꯇꯥꯔꯦꯅꯦ ꯃꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯊꯔꯣꯏ ꯌꯣꯟꯕ ꯄꯥꯈꯪ ꯍꯥꯏꯅꯔꯤꯁꯤꯗꯤ ꯃꯨꯕꯤ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯂꯣꯌꯨꯝꯕꯁꯦ ꯃꯤ ꯃꯁꯝ ꯐꯥꯎꯕ ꯐꯣꯏꯅꯔꯕꯅꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯗꯨꯗꯤ ꯇꯥꯗ ꯁꯝ ꯐꯣꯏꯅꯍꯧꯗꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯃꯥꯡꯖꯕꯩ ꯋꯥꯅꯤꯅꯦ ꯉꯜꯂꯤꯀꯥꯟꯗꯁꯨ ꯈꯪꯍꯧꯗ ꯑꯣꯏꯖꯕ ꯌꯥꯝ ꯁꯤꯠꯂꯗ꯭ꯔꯦꯅꯦ ꯃꯨꯈꯤ ꯆꯅꯤꯡ ꯑꯃꯗꯤ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯍꯥ ꯏꯕꯦꯝꯃ ꯋꯥꯡꯅ ꯁꯥꯠꯄ ꯂꯩꯔꯥꯡꯗꯣ ꯈꯣꯏꯃꯨ ꯈꯨꯗꯤꯡꯅ ꯂꯩꯍꯤ ꯌꯥꯝꯅ ꯌꯥꯎꯔꯝꯒꯅꯤ ꯈꯟꯅ ꯌꯥꯝꯅ ꯋꯥꯅ ꯄꯥꯝꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯌꯥꯝꯗꯒꯤ ꯃꯗꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯃꯤꯁꯨ ꯅꯈꯣꯏ ꯑꯣꯏꯔꯝꯕ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯥ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯈꯨꯝꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯈꯪꯏ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯨꯕꯤ ꯊꯔꯣꯏ ꯈꯨꯟꯗꯅ ꯃꯤꯉꯣꯟꯗꯒꯤ ꯑꯣꯏꯅ ꯇꯦꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯩꯊꯦꯜꯗ ꯃꯐꯝ ꯆꯥꯎꯅ ꯀꯟꯗꯨꯅ ꯊꯔꯣꯏ ꯌꯣꯜꯂꯛꯏ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯛꯂꯤ ꯃꯨꯕꯤ ꯉꯁꯤꯗꯤ ꯂꯣꯌꯨꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯂꯣꯌꯨꯝꯕ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯕꯤ ꯅꯣꯛꯇꯨꯅ ꯄꯥꯈꯪꯅ ꯀꯣꯟ ꯐꯦꯡꯉꯦꯀꯣ ꯂꯣꯌꯨꯝꯕ ꯅꯣꯛꯏ ꯀꯅꯥ ꯂꯥꯛꯑꯒ ꯐꯦꯡꯕꯤꯅꯤ ꯑꯩꯈꯣꯏꯗꯤ ꯏꯇꯩꯃꯁꯨ ꯂꯩꯖꯗꯦ ꯂꯩꯅꯕ ꯁꯤꯟꯁꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯌꯥꯗꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯣꯏꯔꯦ ꯆꯅꯤꯡꯗꯣ ꯂꯧꯔꯨꯔꯁꯤ ꯂꯣꯌꯨꯝꯕ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯗ ꯂꯧꯔꯨꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯉꯛꯅ ꯑꯁ ꯀꯥꯏꯗꯅꯣꯗ ꯃꯃꯥꯡꯗ ꯀꯩꯁꯨ ꯍꯥꯏꯅꯕꯁꯨ ꯅꯠꯇꯦ ꯑꯔꯥꯏꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯜꯂꯤ ꯀꯗꯥꯏ ꯂꯣꯏꯁꯜꯂꯣ ꯑꯁ ꯀꯥꯏꯗꯅꯣꯗ ꯇꯥꯗ ꯌꯥꯔꯣꯏꯌꯦ ꯑꯉꯥꯎ ꯇꯥꯔ ꯇꯣꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯏꯜꯂꯨꯅꯦ ꯃꯃꯨꯟ ꯐꯥꯔꯕ ꯍꯩꯅꯤꯅꯦ ꯆꯩꯅ ꯍꯥꯏꯐꯦꯠꯇꯪ ꯊꯤꯟꯕꯗ ꯄꯣꯞ ꯇꯥꯔꯛꯀꯗꯧꯔꯤꯕ ꯈꯪꯉꯕ ꯑꯩ ꯇꯧꯒꯦ ꯂꯣꯏꯁꯜꯂꯨ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯨꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯦ ꯑꯅꯤ ꯑꯗꯨ ꯆꯅꯤꯡ ꯈꯣꯏꯇꯝꯅ ꯂꯥꯛꯏ ꯆꯅꯤꯡ ꯃꯤ ꯊꯥꯗꯨꯅ ꯀꯧꯊꯣꯛꯍꯜꯂꯨꯔꯦ ꯃꯨꯈꯤ ꯑꯃꯗꯤ ꯆꯅꯤꯡ ꯊꯣꯛꯂꯛꯏ ꯆꯅꯤꯡ ꯉꯁꯤꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯝꯗꯥꯏꯒꯤ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯂꯛꯏ ꯃꯩ ꯁꯪꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯁꯅꯥꯒꯨꯝꯕꯅꯤ ꯂꯣꯌꯨꯝꯕ ꯆꯅꯤꯡ ꯎꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯨꯕꯤ ꯅꯣꯛꯇꯨꯅ ꯃꯁꯤꯗ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯣꯌꯨꯝꯕ ꯅꯣꯛꯏ ꯏꯀꯥꯏꯅ ꯑꯅꯤ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯀꯩ ꯅꯨꯃꯤꯠ ꯑꯣꯏꯔꯕꯅꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯍꯥꯍꯥ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏꯕꯅꯤ ꯀꯩꯅꯣꯅꯦ ꯕꯁꯟꯇꯒꯤ ꯃꯇꯝꯁꯨ ꯅꯠꯇꯅ ꯏꯕꯦꯝꯃ ꯃꯇꯝ ꯅꯠꯇꯕꯁꯤꯕꯨꯅꯤ ꯍꯥꯏꯅꯔꯤꯕ ꯋꯥꯛꯆꯤꯡꯗ ꯁꯥꯠꯄ ꯒꯨꯂꯥꯞ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯍꯥꯏꯅꯔꯤꯕꯅꯤ ꯏꯕꯦꯝꯃ ꯆꯅꯤꯡꯕꯨ ꯂꯣꯌꯨꯝꯕꯒꯤ ꯁꯪꯒꯥꯏꯗ ꯉꯥꯜꯍꯜꯂꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯃꯨꯈꯤ ꯅꯣꯛꯏ ꯆꯅꯤꯡꯗꯤ ꯏꯀꯥꯏꯖꯗꯨꯅ ꯂꯩꯊꯣꯛꯏ
Mukhina Chaningda tapna khuningna thinduna Ibema laibak phabi hairingai sida yahauro Mubi hairibadu tai Chaningdi kaisu khumde Mubina Ibema nupana hairikan sida yajahoko ayeng haihanninga kandana hek hairakta adugi maichakto nupi oibisingna hek pugale mamal leite haikini khana adudi aikhoi tawjaroi hairiba hairingai sida yabiyu Mukhina thousanduna Chaningsu yare Mubina Ibema mukhi lehoroko nang tadasu angang tare nipan sidaga leiramdrabadi nangsu punna chatpa yabani ichaldi lehoroko Mukhino e aduga ho tada nachansu taloyumbagumba tharoyonba mangaija hokige ase haiduna mukhi lehawi nungsi panthung yaukraba ani aduda yengduna sinba langba haiba Mubina sinduna ani do namduna chelhalle asum lakpada loyumbana tada nupi thaibasibu khaida hera kanamta su leibana te yumde hekta changadawni kaino aduna faradro tada phani ihe kawin he nga choba ma lerake ichalna thonglaga hekta charadabani Mubi kaithel chatkiduna nga achoba thiri bina kaithel famdabaduda Mubiya kaidawre ngasidi kaithel famdradiya ine ngasidi mising hingatpada ye haima karino ni nangbo nacha taret nipan leibadaine amuksu poiro nate ine pakhangpam haidopani aikhoi loyumbagi mayamado harawi nupi dubu kathaidagino masakpu phajabro ine hayeng nongalaga loi khangani Mubi madi binagi machani haiba khangba nate mayamado matam koina loinaraklabani loyumba sunung sirabani aduna phare haine Mubi nga chawba ma leiraktuna phuduna lai loyumba tomthinbu kawi tomthin thore aduga Chaning leirambaduda aya sidi nahamuki masak phasabiduni ne tachaw nangbu nupi che leiro masak phasabise akhoida leiradoiro mayamadu noi loyumbana leiradamne tu nga sisu mana thongdoini tomthin harauna itaima masak phasabi nahamuki adumaina thonguko ai yam chaningeba nahamuksu chage haiba ikaidana chaning amta chaba phangode ngasidi pena charage Chaning tomthingi mataw aduda thamoi phawna nungsije ani adu nungsi panthung yaukhre laikai khuladu tharoi yonba loyumba nupi chele haina wawa laungne Chaning buso marai bak phai haina haine adubu leisabi kayadi thamoi kaina taksi sonduna leinakre Chaning mabu sauduna loyumba masu warauna